ꯃꯨꯛꯇꯥ ꯏꯪꯊꯝꯊꯥꯒꯤ ꯂꯩꯆꯤꯜꯅ ꯄꯨꯡꯊꯥ ꯊꯥꯕ ꯃꯤ ꯃꯁꯛ ꯐꯥꯎꯕ ꯎꯗꯕ ꯃꯇꯝ ꯑꯗꯨꯗ ꯍꯧꯒꯠꯇꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯨ ꯁꯤꯠ ꯁꯦꯡꯗꯨꯅ ꯂꯣꯏꯁꯤꯜꯂꯤ꯫ ꯊꯕꯛ ꯂꯣꯏꯔꯗꯨꯅ ꯃꯁꯥ ꯁꯦꯡꯗꯣꯛꯇꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯆꯥꯛ ꯑꯃꯨꯛ ꯊꯣꯡꯂꯤ꯫ ꯃꯅꯤꯗꯤ ꯃꯣꯝꯄꯥꯛ ꯌꯥꯎꯗ꯭ꯔꯕ ꯐꯃꯨꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯏꯁꯤ ꯁꯤꯟꯅꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯤ꯫ ꯃꯨꯛꯇꯥꯅ ꯆꯥꯛ ꯊꯣꯡꯕꯒꯤ ꯀꯣꯜꯂꯤꯛ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯇꯨꯝꯕ ꯌꯥꯗ꯭ꯔ ꯃꯥꯜꯂꯦ ꯍꯧꯒꯠꯂꯛꯏ꯫ ꯃꯅꯤ ꯃꯨꯛꯇꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯃꯃꯤꯠ ꯑꯗꯨ ꯅꯣꯏꯔꯗꯨꯅ "ꯀꯔꯤ ꯏꯟꯖꯥꯡ ꯊꯣꯡꯂꯤꯕꯅꯣ? ꯑꯩꯗꯤ ꯀꯔꯤꯃꯠꯇ ꯈꯪꯍꯧꯗ꯭ꯔꯦꯗꯅ." "ꯀꯔꯤ ꯑꯣꯏꯅꯤ ꯁꯤꯅꯤꯗꯅ." ꯃꯨꯛꯇꯥꯅ ꯊꯣꯡꯂꯤꯕ ꯏꯟꯁꯥꯡ ꯑꯗꯨ ꯃꯈꯨꯝ ꯍꯥꯡꯇꯣꯛꯇꯨꯅ ꯌꯦꯡꯍꯜꯂꯤ꯫ ꯃꯅꯤ ꯏꯟꯁꯥꯡ ꯑꯗꯨ ꯎꯕꯗ ꯌꯥꯝꯅ ꯍꯩꯅꯗꯅ ꯂꯩꯊꯣꯛꯏ꯫ ꯃꯨꯛꯇꯥ ꯃꯅꯤꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯅ "ꯍꯧꯒꯠꯂꯣ, ꯆꯠꯂꯣ, ꯅꯁꯥ ꯁꯦꯡꯗꯣꯛꯎꯔꯣ, ꯃꯇꯝꯁꯦ ꯑꯥ ꯌꯧꯈ꯭ꯔꯦ, ꯐꯝꯗꯨꯅ ꯂꯩꯕ ꯌꯥꯕ ꯃꯇꯝ ꯅꯠꯇꯦ." ꯃꯅꯤ ꯃꯥꯗꯤ ꯃꯍꯧꯁꯥꯅ ꯈꯔ ꯑꯗꯨꯝ ꯇꯟꯒꯜꯂꯤ꯫ ꯑꯌꯨꯛꯀꯤ ꯑꯏꯪꯕꯒ ꯑꯣꯏꯔꯦ ꯃꯅꯤꯗꯤ ꯗꯟꯗꯤꯒꯨꯝꯅ ꯊꯣꯛꯂꯦ꯫ ꯃꯅꯤ ꯍꯧꯒꯠꯇꯦ, ꯑꯗꯨꯝ ꯐꯝꯗꯨꯅ ꯂꯩ꯫ ꯁꯨꯝ ꯍꯧꯒꯠꯇꯕ ꯑꯗꯨꯗ ꯃꯨꯛꯇꯥꯅ "ꯆꯠꯂꯣꯃꯦ, ꯁꯦ ꯏꯁꯤꯡ ꯑꯁꯥꯕꯁꯤꯗ ꯂꯩꯔꯦ, ꯆꯠꯂꯣ." ꯃꯅꯤ ꯏꯁꯤꯡ ꯑꯁꯥꯕ ꯑꯗꯨ ꯎꯕꯗ ꯈꯔꯗꯤ ꯍꯔꯥꯎꯖꯩ꯫ ꯃꯨꯛꯇꯥ ꯃꯥꯅ ꯃꯅꯤꯕꯨ ꯃꯆꯥ ꯌꯣꯛꯄꯗꯧꯅ ꯌꯣꯛꯂꯤꯕꯅꯤ꯫ ꯃꯨꯛꯇꯥꯗꯤ ꯃꯅꯤꯗꯒꯤꯁꯨ ꯆꯍꯤ ꯈꯔ ꯍꯜꯂꯤ, ꯑꯗꯨꯅ ꯃꯨꯛꯇꯥꯅ ꯃꯅꯤꯕꯨ ꯀꯔꯤꯁꯨ ꯊꯣꯛꯅꯕ ꯅꯠꯇ꯭ꯔꯒꯁꯨ ꯃꯔꯥꯏꯕꯛ ꯃꯥꯟꯅꯕ ꯃꯁꯦꯟꯅꯤ ꯈꯟꯗꯨꯅ ꯌꯥꯝꯅ ꯂꯨꯅ ꯃꯈꯥ ꯇꯥꯕ ꯃꯅꯥꯎꯗꯧꯅ ꯇꯧꯖꯩ꯫ ꯃꯨꯛꯇꯥ ꯃꯅꯤꯅ ꯍꯟꯖꯤꯜꯂꯛꯂꯒ ꯆꯥꯛ ꯆꯥꯕ ꯌꯥꯅꯅꯕ ꯆꯥꯛ ꯊꯨꯅ ꯂꯣꯏꯁꯤꯜꯂꯤ꯫ ꯃꯅꯤ ꯃꯁꯥ ꯁꯦꯡꯕ ꯂꯣꯏꯔꯗꯨꯅ ꯆꯪꯂꯛꯏ꯫ ꯃꯨꯛꯇꯥ ꯆꯥꯛ ꯐꯣꯡ ꯐꯣꯡ ꯁꯥꯕ ꯑꯗꯨ ꯑꯀꯥꯏꯕ ꯄꯨꯈꯝ ꯑꯗꯨꯗ ꯍꯩꯊꯔꯛꯏ꯫ ꯃꯅꯤ ꯃꯩꯊꯛꯇꯒꯤ ꯊꯥꯡꯊꯕꯗ ꯉꯥꯏꯔꯤꯕ ꯆꯥꯛ ꯑꯗꯨ ꯍꯦꯛꯇ ꯆꯥꯒꯦ ꯇꯧꯏ꯫ ꯃꯨꯛꯇꯥꯅ ꯃꯈꯨꯠ ꯑꯗꯨ ꯐꯥꯗꯨꯅ "ꯉꯥꯏꯈꯣ, ꯅꯔꯩꯒ ꯂꯣꯏꯅ ꯄꯣꯛꯄ ꯇꯥꯔꯦ." ꯃꯅꯤ ꯃꯈꯨꯠꯇꯨ ꯂꯧꯊꯣꯛꯇꯨꯅ "ꯑꯁ ꯌꯥꯔꯅꯤꯗ, ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯤ, ꯉꯔꯥꯡꯁꯨ ꯐꯖꯅ ꯆꯥꯗꯦ, ꯏꯪꯊꯝꯒꯤ ꯁꯥꯡꯈ꯭ꯔꯕ ꯑꯍꯤꯡ ꯑꯁꯤꯗꯕꯨ." ꯃꯅꯤ ꯑꯁꯥꯕ ꯆꯥꯛ ꯑꯗꯨ ꯐꯨ ꯀꯥꯝꯗꯨꯅ ꯆꯥꯕ ꯍꯧꯔꯛꯂꯤ꯫ ꯃꯨꯛꯇꯥꯁꯨ ꯆꯥꯛ ꯑꯗꯨ ꯆꯥꯕ ꯍꯧꯏ꯫ ꯃꯅꯤꯅ ꯆꯥꯛ ꯆꯥꯈꯣꯝ ꯑꯗꯨ ꯁꯥꯏꯅ "ꯑꯩꯈꯣꯏꯒꯤ ꯏꯟꯖꯥꯡ ꯑꯁꯤꯗꯤ ꯑꯣꯈꯥꯛꯇꯤ ꯍꯥꯎꯇꯦꯀꯣ." ꯃꯨꯛꯇꯥ ꯅꯣꯛꯏ꯫ "ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ, ꯑꯗꯨꯝ ꯆꯥꯕ ꯇꯥꯕꯅꯤ. ꯆꯥꯛ ꯑꯁꯨꯛ ꯌꯥꯝꯅ ꯂꯥꯝꯃꯁꯤ ꯐꯥꯎꯕꯗ ꯁꯤ ꯌꯧꯅ ꯍꯥꯎꯇ꯭ꯔꯁꯤꯅꯗꯤ ꯂꯥꯝꯃꯝꯃꯗꯤ ꯀꯔꯤ ꯑꯣꯏꯔꯝꯅꯤ?" "ꯆꯥꯛꯂꯨꯛ ꯃꯥꯡꯗ ꯐꯝꯃꯒ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯗꯣ ꯂꯛꯈꯃꯤ ꯏꯃꯥꯅ ꯁꯥꯎꯕꯅꯤ. ꯑꯗꯨꯅꯅꯦ, ꯍꯥꯎꯋꯦ ꯍꯥꯏꯅ ꯑꯗꯨꯝ ꯆꯥꯎ." ꯃꯅꯤ ꯅꯣꯛꯊꯣꯔꯛꯏ, ꯑꯗꯨꯒ "ꯑꯣ, ꯍꯥꯎꯇ꯭ꯔꯁꯨ ꯍꯥꯎꯋꯦ ꯍꯥꯏꯗꯣꯏꯕ? ꯑꯗꯨꯗꯤ ꯂꯛꯈꯃꯤꯅ ꯁꯥꯎꯔꯣꯏꯗꯕ? ꯍꯥꯎꯋꯦ, ꯂꯛꯈꯃꯤ ꯏꯃꯥ ꯏꯕꯦꯝꯃ, ꯑꯩꯈꯣꯏꯕꯨ ꯑꯁꯨꯝꯅ ꯑꯍꯥꯎꯕ ꯄꯤꯖꯕꯤꯌꯨ, ꯁꯤ ꯑꯣꯏꯔꯗꯤ ꯌꯥꯔꯕ?" ꯃꯨꯛꯇꯥꯅ ꯅꯣꯛꯇꯨꯅ ꯌꯥꯔꯦ ꯍꯥꯏꯅ ꯃꯉꯛ ꯅꯣꯝꯂꯛꯏ꯫ ꯆꯥꯛ ꯑꯗꯨ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯑꯅꯤꯗꯨ ꯆꯥꯏꯔꯤꯕꯗꯨ ꯄꯨꯟꯅ ꯂꯣꯏꯁꯤꯟꯃꯤꯟꯅꯔꯦ꯫ ꯑꯅꯤꯗꯨ ꯃꯈꯨꯠꯇ ꯌꯣꯄꯥꯛ ꯑꯃꯃꯝ ꯃꯔꯦꯡꯖꯨꯝꯗ ꯍꯥꯏꯒꯠꯇꯨꯅ ꯂꯥꯛꯏ꯫ ꯑꯅꯤ ꯑꯁꯤ ꯃꯈꯣꯏꯒꯤꯅꯤ ꯍꯥꯏꯕꯗ ꯃꯃꯥ ꯃꯄꯥ ꯑꯃꯠꯇ ꯂꯩꯇꯦ, ꯃꯈꯣꯏ ꯑꯅꯤ ꯈꯛꯇꯅꯤ꯫ ꯑꯅꯤ ꯑꯁꯤꯁꯨ ꯑꯇꯣꯞ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇꯒꯤ ꯂꯥꯛꯄ ꯉꯥꯛꯇꯅꯤ꯫ ꯃꯥꯟꯅꯕ ꯆꯥꯛꯇꯥꯃꯤꯟꯅꯩ ꯍꯥꯏꯕꯒꯤ ꯃꯑꯣꯡꯒꯨꯝꯅ ꯍꯧꯅꯔꯨꯕ ꯂꯩꯇꯅ ꯑꯅꯤ ꯑꯁꯤ ꯄꯨꯟꯈ꯭ꯔꯤꯕꯅꯤ꯫ ꯃꯅꯤ ꯑꯃꯗꯤ ꯃꯨꯛꯇꯥ ꯃꯈꯣꯏ ꯑꯅꯤꯒꯤ ꯊꯕꯛ ꯁꯨꯐꯝ ꯑꯗꯨ ꯌꯧꯗꯨꯅ ꯂꯩꯔꯤꯕ ꯂꯝꯕꯤ ꯑꯗꯨꯒꯤ ꯀꯩꯊꯦꯜꯒꯤ ꯈꯣꯡ ꯂꯝꯕꯤꯁꯤꯡ ꯑꯗꯨꯗ ꯄꯨꯜꯂꯤꯕ ꯄꯩꯔꯤꯕ ꯑꯃꯣꯠꯄ ꯃꯌꯥꯝ ꯑꯗꯨꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯁꯤꯠꯇꯣꯛ ꯁꯦꯟꯇꯣꯛ ꯇꯧꯔꯤꯕ ꯑꯁꯤ, ꯃꯁꯤꯅꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯁꯤꯟꯐꯝ꯫ ꯅꯨꯡꯇꯤꯒꯤ ꯆꯥꯛꯉꯟ ꯆꯥꯗꯨꯅ ꯂꯥꯛꯂꯤꯕ ꯊꯕꯛ ꯑꯁꯤ ꯃꯨꯛꯇꯥ ꯊꯕꯛ ꯇꯧꯅ "ꯍꯣꯔꯦꯟꯒꯤ ꯆꯦꯡ ꯀꯌꯥꯝ ꯂꯩꯍꯧꯔꯒꯦ?" "ꯌꯥꯝꯅꯗꯤ ꯀꯩꯁꯨ ꯂꯩꯍꯧꯗꯤꯌꯦ, ꯀꯣꯟꯅꯕ ꯐꯥꯎꯗꯤ ꯌꯥꯏ." "ꯑꯗꯨꯗꯤ ꯉꯁꯤꯗꯤ ꯁꯅꯥꯀꯣꯅꯨꯡꯗ ꯆꯠꯇꯨꯅ ꯅꯤꯡꯊꯧꯗꯒꯤ ꯁꯦꯜ ꯈꯔ ꯍꯥꯏꯔꯨꯁꯤꯗꯅ." "ꯁꯦꯜꯗꯤ ꯄꯤꯔꯛꯈꯤꯕꯁꯨ ꯀꯨꯏꯗ꯭ꯔꯤ." "ꯑꯃꯨꯛ ꯍꯥꯏꯔꯨꯕꯗ ꯌꯥꯕꯨ ꯌꯥꯔꯛꯀꯗ꯭ꯔꯅꯦ?" "ꯀꯩꯗꯧꯕꯒꯤ ꯌꯥꯔꯣꯏꯗꯣꯏꯅꯣ? ꯂꯦꯝꯅ ꯂꯧꯒꯦ ꯍꯥꯏꯕꯁꯨ ꯅꯠꯇꯦ, ꯊꯕꯛ ꯁꯨꯔꯤ, ꯑꯗꯨꯒꯤ ꯄꯤꯌꯣ ꯍꯥꯏꯕꯅꯤ." "ꯍꯣꯏꯅꯦ, ꯐꯔꯦꯅꯦ, ꯅꯪꯅ ꯁꯦꯜ ꯌꯥꯝꯅ ꯂꯧꯅꯤꯡꯂꯛꯂꯤꯁꯤꯕꯨ." "ꯅꯠꯇꯦ, ꯀꯔꯤꯒꯤꯅꯣꯕ? ꯄꯤꯔꯛꯑꯒ ꯁꯦꯜꯗꯨꯅ ꯀꯩꯗꯧꯒꯦ ꯍꯥꯏꯅꯣ?" ꯃꯅꯤ ꯃꯔꯩ ꯑꯗꯨ ꯇꯤꯡꯊꯣꯛꯇꯨꯅ ꯃꯨꯛꯇꯥꯗ ꯎꯠꯂꯤ꯫ "ꯇꯨ, ꯎꯔꯕꯁꯦ, ꯂꯩꯁꯤ ꯇꯨꯍꯧꯔꯤꯁꯦ. ꯁꯨꯔꯤꯕ ꯊꯕꯛ ꯑꯁꯤꯒ ꯆꯥꯔꯤꯕꯁꯤꯒ ꯑꯣꯟꯊꯣꯛꯅ ꯆꯥꯟꯅꯗꯦ. ꯏ ꯑꯣꯗꯨꯅ ꯁꯤꯕ ꯇꯥꯔꯦ. ꯑꯍꯥꯎꯕ ꯈꯔꯁꯨ ꯆꯥꯁꯦ ꯑꯩꯈꯣꯏ." "ꯍꯣ, ꯑꯩꯁꯨ ꯆꯥꯅꯤꯡꯉꯤꯕꯅꯦ, ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ? ꯁꯨꯕꯅ ꯁꯪꯕꯥꯏ, ꯅꯤꯡꯊꯧꯅ ꯄꯤꯔꯛꯄꯅ ꯁꯦꯜ ꯃꯦꯔꯨꯛ, ꯁꯤꯅ ꯍꯦꯛꯇ ꯀꯣꯟꯅꯗꯤꯌꯦ." "ꯑꯗꯣ ꯍꯣꯔꯦꯟꯗꯤ ꯉꯥ ꯑꯝꯇ ꯆꯥꯁꯦ. ꯑꯩ ꯃꯪꯗꯒ ꯉꯥ ꯆꯥꯔꯝꯃꯦꯕ, ꯑꯣꯟꯊꯣꯛꯅ ꯍꯥꯎꯋꯦ. ꯍꯣꯔꯦꯟ ꯅꯤꯡꯊꯧꯗꯒꯤ ꯂꯧꯔꯨꯁꯤ ꯂꯥꯛꯑꯣ ꯀꯣ." "ꯌꯥꯔꯦ, ꯉꯥꯡꯗꯅ ꯑꯗꯨꯝ ꯂꯩꯔꯅꯨ. ꯂꯧꯔꯨꯔꯁꯤ ꯌꯥꯔꯦ. ꯊꯕꯛꯇꯣ ꯁꯠ ꯁꯨꯖꯤꯜꯂꯨ. ꯅꯤꯡꯊꯧꯗꯒꯤ ꯁꯦල් ꯅꯠꯇꯕꯤꯗ ꯂꯩꯕꯥꯛ ꯀꯣꯠꯄꯗ ꯌꯥꯎꯔꯛꯄ꯭ꯔꯁꯨ ꯀꯅꯥꯅ ꯈꯪꯅꯤ?" ꯋꯥꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯅꯣꯛꯅꯩ꯫ ꯃꯁꯤꯅꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯁꯥ, ꯑꯇꯩ ꯑꯇꯣꯞꯄ ꯑꯃꯈꯛ ꯈꯜꯂꯨꯗꯦ꯫ ꯃꯈꯣꯏ ꯑꯅꯤꯒꯤꯗꯤ ꯃꯁꯤ ꯈꯛꯇꯅꯤ, ꯅꯣꯡꯃꯒꯤ ꯆꯔꯥ ꯑꯁꯤ ꯈꯛꯇꯅꯤ, ꯏꯪꯊꯝꯒꯤ ꯎꯂꯦꯟ ꯍꯥꯏꯕ ꯂꯩꯇꯦ ꯃꯣꯏꯒꯤꯗꯤ꯫
ꯑꯅꯤꯗꯣ ꯉꯁꯤꯗꯤ ꯁꯦꯜ ꯂꯧꯔꯨꯅꯤ ꯍꯥꯏꯅ ꯊꯕꯛ ꯌꯥꯡꯁꯤꯜꯂꯤ꯫ ꯍꯔꯥꯎ ꯍꯔꯥꯎ ꯊꯕꯛ ꯁꯨꯕꯗꯨ ꯂꯣꯏꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯤ꯫ ꯅꯤꯡꯊꯧ ꯃꯅꯥꯏ ꯃꯁꯦꯟꯅ ꯆꯃꯣꯔ ꯍꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯅꯤ ꯑꯗꯨ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯄꯥꯛ ꯍꯦꯛꯇ ꯆꯪꯕ ꯉꯝꯗꯦ꯫ ꯃꯅꯥꯏ ꯊꯣꯡꯁꯪꯕ ꯑꯗꯨꯗ ꯑꯉꯝꯕ, ꯏꯅꯤꯡꯊꯧꯒ ꯑꯃꯨꯛꯇ ꯎꯅꯖꯒꯦ, ꯌꯥꯒꯗ꯭ꯔꯥ? ꯅꯨꯄꯥꯗꯣ ꯃꯥꯅ ꯑꯣꯏꯅ ꯃꯄꯨ ꯁꯥꯗꯨꯅ ꯌꯥꯝꯅ ꯔꯥꯁꯤ ꯂꯩꯇꯅ ꯍꯥꯏꯔꯛꯏ꯫ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣꯅꯦ ꯅꯈꯣꯏꯕꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯨꯛꯇꯥ ꯑꯃꯗꯤ ꯃꯅꯤꯒꯤ ꯃꯈꯣꯡꯗꯒꯤ ꯃꯀꯣꯛ ꯐꯥꯎꯕ ꯌꯦꯡꯈꯠꯂꯛꯏ꯫ ꯃꯨꯛꯇꯥ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨꯗ ꯏꯀꯥꯏꯔꯞ ꯇꯧꯏ꯫ ꯃꯈꯣꯏ ꯑꯅꯤ ꯊꯕꯛ ꯁꯨꯔꯨꯕꯒꯤ ꯃꯈꯣꯡ ꯃꯈꯨꯠ ꯑꯗꯨ ꯎꯐꯨꯜ ꯋꯥꯏꯐꯨꯜ ꯄꯨꯡꯇꯩ ꯇꯩꯔꯤꯕꯅꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯌꯥꯝꯅ ꯅꯨꯡꯁꯤꯗꯅ, ꯐꯔꯦ ꯐꯔꯦ, ꯁꯤꯗ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯨ, ꯑꯩ ꯍꯪꯂꯨꯈꯤꯒꯦ, ꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯒꯅꯨꯀꯣ꯫ ꯅꯨꯄꯥ ꯑꯗꯨ ꯆꯪꯈꯤꯗꯨꯅ ꯅꯤꯡꯊꯧꯗ, ꯏꯅꯤꯡꯊꯧ, ꯑꯥꯗ ꯅꯨꯄꯥ ꯑꯅꯤ ꯂꯩꯔꯤꯕ ꯑꯁꯤꯅ ꯏꯅꯤꯡꯊꯧꯒ ꯑꯃꯨꯛꯇ ꯎꯅꯒꯦ ꯍꯥꯏꯔꯤ, ꯆꯪꯍꯟꯖꯔꯛꯑꯣ ꯍꯥꯏꯕ꯭ꯔꯥ? ꯅꯤꯡꯊꯧ ꯃꯅꯤ ꯃꯨꯛꯇꯥ ꯑꯅꯤꯕꯨ ꯌꯦꯡꯉꯤ, ꯑꯗꯨꯒ ꯃꯥꯅ ꯁꯦꯜ ꯄꯤꯗꯨꯅ ꯊꯕꯛ ꯁꯨꯍꯟꯕ ꯑꯣꯏꯔꯕ ꯑꯗꯨꯗ ꯆꯪꯍꯜꯂꯛꯑꯣ ꯆꯪꯍꯜꯂꯛꯑꯣ꯫ ꯊꯣꯡꯁꯪꯕ ꯑꯗꯨꯅ ꯍꯥꯏꯔꯗꯨꯅ ꯃꯅꯤ ꯃꯨꯛꯇꯥ ꯅꯤꯡꯊꯧ ꯇꯝꯅ ꯆꯪꯁꯤꯜꯂꯤ꯫ ꯑꯅꯤ ꯑꯗꯨ ꯋꯥ ꯍꯧꯗꯣꯛꯀꯗꯕ ꯄꯥꯛ ꯉꯝꯖꯗꯦ, ꯏꯅꯗꯨꯅ ꯂꯩ꯫ ꯅꯤꯡꯊꯧꯅ, ꯀꯔꯤ ꯍꯥꯏꯕꯅꯣ? ꯀꯔꯤ ꯍꯥꯏꯅꯤꯡꯒꯦ? ꯍꯥꯏꯌꯨ ꯍꯥꯏꯌꯨ ꯑꯩꯉꯣꯟꯗ꯫ ꯑꯅꯤꯗꯣ ꯑꯗꯨꯝ ꯏꯅꯗꯨꯅ ꯂꯩ꯫ ꯅꯤꯡꯊꯧꯅ ꯑꯃꯨꯛꯀꯁꯨ, ꯍꯥꯏꯔꯛꯎꯅꯦ ꯁꯠ, ꯑꯩ ꯊꯕꯛ ꯌꯥꯝ ꯂꯩꯅꯦꯍꯦ꯫ ꯃꯨꯛꯇꯥꯅ ꯑꯣꯏꯅ ꯍꯥꯏꯔꯛꯏ, ꯏꯅꯤꯡꯊꯧ, ꯑꯩꯈꯣꯏꯒꯤ ꯈꯨꯠꯁꯨꯃꯟ ꯂꯧꯈꯤꯕꯁꯨ ꯀꯨꯏꯕꯕꯨꯗꯤ ꯀꯨꯏꯗ꯭ꯔꯤ, ꯁꯦꯜ ꯄꯤꯅꯤꯡꯉꯥꯏꯁꯨ ꯌꯥꯝꯕꯕꯨꯗꯤ ꯑꯣꯏꯔꯝꯂꯔꯣꯏ, ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯁꯦꯜ ꯈꯤꯇ ꯄꯤꯕꯤꯌꯨ ꯍꯥꯏꯖꯒꯦ ꯇꯧꯕꯅꯤ꯫ ꯍꯩꯃꯥ, ꯅꯈꯣꯏꯕꯨ ꯀꯨꯏꯗ꯭ꯔꯤꯕ ꯅꯠꯇ꯭ꯔꯅꯦ? ꯊꯕꯛꯇꯤ ꯏꯁꯨ ꯁꯨꯗꯅ ꯁꯦꯜꯇꯃꯛ ꯍꯥꯏꯔꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯅꯈꯣꯏꯁꯤꯡ ꯑꯁꯦ ꯑꯩꯗꯤ ꯀꯔꯝꯅ ꯍꯥꯏꯒꯅꯤ? ꯅꯈꯣꯏꯒꯨꯝꯕ ꯉꯥꯛꯇ ꯑꯣꯏꯔꯕꯗꯤ ꯀꯔꯝ ꯇꯧꯅꯤ? ꯑꯅꯤ ꯑꯗꯨ ꯅꯤꯡꯊꯧꯅ ꯇꯊꯤ ꯇꯊꯤ ꯉꯥꯡꯕꯤꯔꯦ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯑꯃꯨꯛꯁꯨ, ꯂꯩꯇꯦ ꯂꯩꯇꯦ, ꯁꯦꯜꯒ ꯑꯃꯠꯇ ꯂꯩꯇꯦ, ꯆꯠꯂꯣ, ꯀꯣꯟꯅ ꯂꯥꯎ, ꯊꯕꯛꯇꯨꯗꯨꯝ ꯍꯥꯟꯅ ꯅꯤꯡꯊꯤꯅ ꯁꯨꯈꯣ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯅꯤ ꯃꯨꯛꯇꯥꯗ ꯉꯥꯡꯕꯤꯔꯤꯕ ꯑꯗꯨ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯗꯨꯅ ꯂꯣꯟꯅ ꯇꯥꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯅꯤꯡꯊꯤꯕꯤ ꯀꯧꯔꯝꯃꯤ꯫ ꯅꯤꯡꯊꯤꯕꯤꯅ ꯃꯅꯥꯏ ꯅꯨꯄꯤ ꯑꯗꯨꯗ, ꯍꯥꯏ ꯊꯣꯏꯅꯨ, ꯂꯥꯎꯅꯤ ꯅꯪꯕꯣ꯫ ꯊꯣꯏꯅꯨ ꯅꯤꯡꯊꯤꯕꯤꯅ ꯀꯧꯕ ꯑꯗꯨꯗ ꯆꯪꯁꯤꯜꯂꯤ, ꯑꯗꯨꯒ ꯁꯅꯥꯏꯕꯦꯝꯃ, ꯑꯩꯕꯨ ꯀꯧꯔꯤꯕꯕꯨ ꯀꯔꯤꯒꯤ? ꯊꯣꯏꯅꯨ, ꯅꯪꯕꯨ ꯌꯦꯡꯉꯨꯃꯤ, ꯑꯩꯈꯣꯏ ꯁꯅꯈ꯭ꯌꯥꯅ ꯉꯥꯡꯂꯤꯕ ꯅꯨꯄꯥ ꯑꯅꯤ ꯑꯁꯦ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦ ꯋꯥꯅꯤ꯫ ꯊꯣꯏꯅꯨ ꯃꯥꯁꯨ ꯑꯅꯤ ꯑꯗꯨ ꯇꯝꯅ ꯌꯦꯡꯊꯣꯛꯂꯨꯏ꯫ ꯃꯅꯤ ꯃꯨꯛꯇꯥ ꯑꯅꯤꯅ ꯅꯤꯡꯊꯧꯅ ꯉꯥꯡꯕꯒꯤ ꯏꯀꯥꯏꯗꯨꯅ ꯃꯃꯥꯏ ꯂꯨꯛꯊꯗꯨꯅ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯗꯨꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯄꯣꯛꯍꯜꯂꯤ꯫ ꯍꯣꯏꯅꯤ ꯁꯅꯥꯏꯕꯦꯝꯃ, ꯑꯣꯟꯊꯣꯛꯅꯁꯨ ꯃꯒꯨꯟ ꯂꯩꯈ꯭ꯔꯦꯗ, ꯀꯅꯥ ꯀꯅꯥꯒꯤ ꯃꯆꯥꯕꯨ ꯑꯣꯏꯔꯤꯒꯕ? ꯅꯤꯡꯊꯤꯕꯤ ꯃꯥꯗꯤ ꯃꯄꯥꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯍꯧꯕ ꯑꯗꯨꯅ ꯃꯅꯤ ꯃꯨꯛꯇꯥ ꯑꯅꯤ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯑꯗꯨꯝ ꯈꯔꯗꯤ ꯈꯪꯂꯦ꯫ ꯃꯅꯤ ꯃꯨꯛꯇꯥꯕꯨ ꯅꯤꯡꯊꯧꯅ ꯁꯟ ꯏꯔꯣꯏ ꯇꯥꯟꯕꯒꯨꯝꯅ ꯇꯥꯟꯕꯤꯔꯦ꯫ ꯑꯅꯤ ꯑꯗꯨꯁꯨ ꯃꯌꯥꯝ ꯃꯃꯥꯡ ꯑꯗꯨꯗ ꯏꯀꯥꯏ ꯏꯀꯥꯏꯅ ꯊꯣꯔꯛꯂꯤ꯫ ꯃꯅꯤ ꯀꯔꯤ ꯅꯨꯡꯒꯤꯅꯣ ꯍꯥꯏꯕ ꯑꯗꯨ ꯈꯜꯂꯤ꯫ ꯑꯃꯨꯛ ꯍꯟꯅ ꯉꯥ ꯐꯥꯎꯕ ꯆꯥꯖꯔꯔꯣꯏ ꯍꯥꯏꯕ ꯑꯗꯨ ꯊꯣꯛꯂꯤ꯫ ꯑꯅꯤ ꯑꯗꯨꯅ ꯃꯔꯨ ꯂꯨꯛꯊꯗꯨꯅ ꯊꯣꯛꯈꯤꯕ ꯑꯗꯨꯗ ꯅꯤꯡꯊꯤꯕꯤꯅ ꯊꯣꯏꯅꯨꯗ, ꯊꯣꯏꯅꯨ, ꯅꯨꯄꯥ ꯑꯅꯤꯁꯤ ꯆꯠꯈ꯭ꯔꯦ, ꯑꯝꯇ ꯇꯥꯟꯅꯔꯨꯁꯦ꯫ ꯁꯅꯥꯏꯕꯦꯝꯃ, ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯒꯗ꯭ꯔꯅꯦ? ꯁꯅꯈ꯭ꯌꯥꯅ ꯎꯔꯕꯗꯤ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯕ? ꯎꯗꯅꯕ ꯃꯅꯤꯡꯊꯣꯡ ꯑꯁꯣꯝꯗ ꯆꯠꯁꯤ ꯀꯩꯗꯧꯔꯒꯦ? ꯂꯥꯎ ꯂꯥꯎ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯤꯕꯤꯅ ꯃꯥꯡ ꯊꯥꯗꯨꯅ ꯊꯣꯛꯂꯛꯂꯤ꯫ ꯊꯣꯏꯅꯨꯁꯨ ꯏꯅꯩ꯫ ꯅꯤꯡꯊꯤꯕꯤꯅ ꯑꯅꯤ ꯑꯗꯨ ꯀꯣꯅꯨꯡꯗꯒꯤ ꯈꯔ ꯆꯠꯊꯣꯛꯂꯒ ꯈꯥꯝꯃꯤ꯫ ꯑꯝꯇ ꯉꯥꯏꯕꯤꯈꯨꯋꯣ꯫ ꯑꯅꯤꯗꯨ ꯅꯤꯡꯊꯧꯅ ꯇꯊꯤ ꯇꯊꯤ ꯉꯥꯡꯂꯛꯄ ꯑꯗꯨꯗ ꯃꯤꯅ ꯀꯧꯕ ꯂꯥꯡꯕ ꯑꯃꯠꯇ ꯇꯥꯗꯦ꯫ ꯃꯥꯡꯗ ꯆꯠꯂꯤꯕ ꯏꯕꯨꯡ ꯑꯅꯤ, ꯅꯈꯣꯏ ꯑꯅꯤꯕꯨ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣꯕ꯫ ꯃꯨꯛꯇꯥ ꯀꯧꯔꯛꯂꯤꯕꯗꯨ ꯇꯥꯔꯗꯨꯅ ꯃꯅꯤꯗ, ꯃꯅꯤ, ꯇꯨꯡꯗ ꯀꯧꯗꯨꯅ ꯏꯅꯔꯛꯂꯤꯕꯤ ꯅꯨꯄꯤ ꯑꯁꯤꯕꯨ ꯑꯩꯈꯣꯏꯗ ꯑꯣꯏꯔꯖꯥꯠꯂꯅꯦ? ꯃꯅꯤ ꯃꯥꯁꯨ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯅꯤꯡꯊꯤꯃꯥꯗꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯣꯏꯕꯅꯤꯅ ꯃꯐꯤ ꯃꯔꯣꯜ ꯑꯗꯨ ꯇꯅꯥꯟ ꯇꯅꯥꯜꯂꯤ꯫ ꯃꯇꯧ ꯑꯗꯨꯗ ꯃꯅꯤꯅ, ꯑꯣꯏꯔꯝꯃꯣꯏꯗ, ꯑꯩꯈꯣꯏꯗꯕꯨ ꯀꯩꯒꯤ ꯀꯧꯔꯛꯇꯣꯏꯅꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯆꯠꯂꯤ꯫ ꯅꯤꯡꯊꯤꯁꯨ ꯈꯣꯡꯊꯥꯡ ꯈꯔ ꯍꯦꯟꯅ ꯀꯟꯈꯠꯇꯨꯅ ꯀꯧꯗꯨꯅ ꯑꯗꯨꯝ ꯇꯥꯟꯅꯩ꯫ ꯅꯤꯡꯊꯤꯅ ꯑꯗꯨꯝꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯃꯨꯛꯇꯥꯅ, ꯉꯥꯏꯈꯣꯅꯦ ꯃꯅꯤ, ꯀꯧꯔꯤꯕꯁꯦ ꯑꯩꯈꯣꯏ ꯃꯥꯜꯂꯤꯅꯦ, ꯑꯝꯇ ꯂꯦꯞꯈꯤꯁꯤ꯫ ꯃꯅꯤ ꯃꯥꯗꯤ ꯀꯧꯔꯤꯕꯗꯨ ꯃꯈꯣꯏꯗꯅꯦ ꯍꯥꯏꯕ ꯁꯨꯛꯊꯥ ꯊꯥꯖꯗꯦ꯫ ꯅꯣꯡꯃꯗ ꯀꯅꯥꯒꯨꯝꯕꯅ ꯃꯈꯣꯏꯗ ꯋꯥ ꯍꯥꯏꯔꯛꯅꯕ ꯀꯧꯔꯛꯅꯕ ꯃꯤ ꯂꯩꯇꯦ, ꯀꯩꯊꯦꯜꯗ ꯑꯃꯣꯠ ꯑꯀꯥꯏ ꯁꯦꯡꯕ ꯍꯥꯏꯕ ꯅꯠꯇꯅ꯫ ꯃꯨꯛꯇꯥ ꯑꯃꯗꯤ ꯃꯅꯤ ꯂꯦꯞꯇꯨꯅ ꯉꯥꯏꯍꯥꯛ ꯂꯩ꯫ ꯑꯅꯤ ꯑꯗꯨꯁꯨ ꯆꯪꯁꯤꯜꯂꯛꯏ꯫ ꯅꯤꯡꯊꯤ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯗꯨꯅ, ꯀꯩꯒꯤꯅꯣ ꯑꯁꯨꯛ ꯀꯟꯅ ꯀꯧꯔꯁꯤꯐꯥꯎ ꯇꯥꯕꯤꯗ꯭ꯔꯤꯕꯁꯤꯕꯣ? ꯀꯩꯁꯨ ꯈꯨꯝꯗꯅ ꯑꯗꯨꯝ ꯆꯠꯂꯤꯗꯨꯕꯣ? ꯑꯩꯈꯣꯏꯕꯨ ꯂꯛꯅꯔꯤꯕ꯭ꯔꯥꯕ?
ꯑꯅꯤ ꯑꯗꯨ ꯉꯛꯅ ꯌꯦꯡꯅꯩ ꯑꯗꯨꯒ ꯃꯨꯛꯇꯥꯅ "ꯏꯕꯦꯝꯃ, ꯑꯩꯈꯣꯏꯕꯨꯅꯤꯀꯣ ꯏꯕꯦꯝꯃꯅ ꯍꯥꯏꯔꯤꯕꯗꯣ?" "ꯃꯥꯅꯤ, ꯅꯈꯣꯏ ꯑꯅꯤꯕꯨꯅꯤ." ꯃꯅꯤꯁꯨ ꯉꯛꯅ "ꯃꯤꯗꯤ ꯑꯣꯟꯅꯗꯦꯀꯣ ꯏꯕꯦꯝꯃ." ꯊꯣꯏꯅꯨ ꯑꯃꯗꯤ ꯅꯤꯡꯊꯤꯗꯨ ꯌꯦꯡꯅꯩ꯫ ꯑꯅꯤ ꯑꯗꯨꯅ ꯌꯥꯝꯅ ꯉꯛꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯑꯣꯏꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯅ ꯑꯃꯨꯛ ꯆꯤꯡꯅꯖꯩ꯫ ꯆꯨꯝꯅ ꯊꯣꯏꯅꯨ ꯃꯥꯅ ꯑꯣꯏꯅ "ꯍꯧꯖꯤꯛꯇ ꯀꯣꯅꯨꯡꯗ ꯂꯥꯛꯑꯝꯕ ꯅꯨꯄꯥ ꯑꯅꯤꯗꯣ ꯅꯠꯇ꯭ꯔꯅꯦ?" "ꯃꯥꯅꯤ, ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤ." "ꯑꯗꯨꯅꯤ, ꯑꯩꯈꯣꯏꯁꯨ ꯃꯗꯨꯅꯤ ꯈꯟꯅ ꯇꯥꯅꯔꯛꯏꯕꯅꯤ, ꯈꯣꯡ ꯑꯁꯦ ꯅꯥꯕ ꯃꯈꯩ." ꯃꯅꯤꯃꯥꯗꯣ ꯑꯗꯨꯝ ꯉꯛꯅ ꯂꯩ꯫ "ꯀꯔꯤ ꯊꯕꯛꯀꯤ? ꯀꯔꯤ ꯍꯥꯏꯕꯤꯒꯗꯕꯅꯣ? ꯉꯁꯤꯒꯤꯗꯤ ꯑꯩꯈꯣꯏ ꯁꯪꯉꯔꯣꯏ, ꯅꯨꯃꯤꯠꯁꯨ ꯇꯥꯒꯗꯧꯔꯤ." ꯃꯈꯣꯏ ꯑꯅꯤꯗꯤ ꯃꯈꯣꯏꯕꯨ ꯇꯥꯟꯅꯔꯛꯂꯤꯕ ꯑꯗꯨ ꯃꯈꯣꯏꯕꯨ ꯊꯕꯛ ꯁꯨꯍꯟꯕ, ꯑꯃꯣꯠ ꯑꯀꯥꯏ ꯁꯦꯡꯍꯟꯕ ꯀꯧꯔꯤꯕꯣꯏ ꯑꯣꯏꯅ ꯅꯤꯡꯂꯤꯕꯅꯤ꯫ ꯊꯣꯏꯅꯨ ꯑꯅꯤ ꯑꯗꯨꯗ "ꯑꯩꯈꯣꯏꯅ ꯀꯧꯖꯔꯤꯕꯁꯦ ꯊꯕꯛ ꯁꯨꯕꯤꯌꯨ ꯍꯥꯏꯅ ꯀꯧꯖꯕ ꯅꯠꯇꯦ, ꯑꯩꯈꯣꯏꯒ ꯁꯛꯈꯪ ꯃꯈꯪꯅꯁꯦ ꯍꯥꯏꯅ ꯀꯧꯖꯕꯅꯤ." ꯃꯅꯤꯃꯥꯁꯨ ꯂꯩꯇ ꯂꯥꯏꯔ ꯑꯣꯏꯔꯕꯁꯨ ꯄꯨꯛꯅꯤꯡ ꯏꯍꯨꯜꯗꯤ ꯅꯨꯄꯥꯅꯤ꯫ ꯅꯨꯄꯥ ꯍꯥꯏꯕꯕꯨ ꯏꯁꯥꯗ ꯆꯦꯜꯂꯤꯕ ꯂꯨ ꯇꯣꯡ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯈꯦꯟꯒꯠꯂꯛꯂꯤꯕ ꯃꯇꯝꯅꯤ꯫ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯂꯩꯁꯥꯕꯤ ꯑꯅꯤꯅ ꯁꯟꯙ꯭ꯌꯥ ꯌꯥꯆꯪꯂꯛꯄ ꯑꯗꯨꯗ ꯃꯈꯣꯏꯕꯨ ꯀꯧꯗꯨꯅ ꯋꯥ ꯍꯥꯏꯔꯕ ꯑꯗꯨꯗ ꯃꯁꯥ ꯑꯗꯨ ꯂꯩꯇꯥꯔꯛꯇ꯭ꯔꯦ꯫ ꯃꯅꯤꯅ ꯃꯃꯤꯠ ꯃꯅꯥꯒ ꯂꯥꯎꯊꯣꯛꯇꯨꯅ "ꯏꯕꯦꯝꯃ, ꯑꯩꯈꯣꯏꯒ ꯈꯪꯅꯕ ꯍꯥꯏꯕꯁꯦ ꯏꯕꯦꯝꯃ ꯈꯣꯏꯒꯤ ꯃꯥꯏꯈꯨꯒꯅꯤꯗ. ꯏꯕꯦꯝꯃ ꯍꯣꯏꯗꯤ ꯌꯥꯏꯇꯣꯟ ꯈꯝꯗꯣꯟꯕ ꯏꯃꯨꯡꯒꯤ ꯃꯆꯥ ꯃꯁꯨ ꯑꯣꯏꯅꯁꯨ ꯎꯖꯩ." ꯅꯤꯡꯊꯤ ꯇꯨꯃꯤꯟꯅ ꯂꯩꯔꯝꯕꯗꯒꯤ "ꯅꯠꯇꯦ, ꯑꯗꯨꯝꯅ ꯈꯟꯕꯤꯒꯅꯨ. ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯗꯤ ꯏꯁꯣꯔꯅ ꯆꯞ ꯃꯥꯟꯅꯅ ꯁꯦꯝꯕꯤꯔꯛꯄꯅꯤ. ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯇꯅꯕꯨ ꯈꯦꯠꯅꯕ ꯂꯩꯍꯟꯖꯕꯅꯤ. ꯃꯗꯨꯒꯤꯗꯃꯛꯇꯗꯤ ꯀꯔꯤꯁꯨ ꯅꯨꯡꯁꯥ ꯊꯤꯕꯤꯒꯅꯨ." ꯃꯨꯛꯇꯥ ꯃꯥꯅ ꯅꯤꯡꯊꯤꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯪꯂꯛꯏ꯫ ꯅꯤꯡꯊꯤꯗꯨ ꯅꯨꯄꯤ ꯑꯣꯏꯕꯅꯤꯅ ꯄꯥꯛ ꯍꯦꯛꯇ ꯍꯥꯏꯔꯛꯄ ꯉꯝꯗꯦ꯫ ꯃꯥꯡꯖꯧꯅꯅꯁꯨ ꯁꯦꯝ ꯁꯥꯗꯨꯅ ꯂꯥꯛꯍꯧꯗꯕꯅꯤꯅ "ꯑꯩꯈꯣꯏ ꯁꯅꯈ꯭ꯌꯥꯗꯒꯤ ꯁꯦꯜ ꯂꯧꯒꯦ ꯍꯥꯏꯅ ꯍꯥꯏꯕꯤꯔꯝꯂꯤꯕ ꯑꯗꯨꯕꯨ ꯑꯆꯤꯟꯕ ꯊꯕꯛ ꯂꯩꯕꯤꯕ꯭ꯔꯥ? ꯀꯌꯥꯝꯅ ꯀꯣꯟꯅꯒꯅꯤ?" ꯑꯅꯤ ꯑꯗꯨꯁꯨ ꯃꯈꯣꯏꯒꯤ ꯑꯣꯏꯔꯤꯕ ꯐꯤꯚꯝ, ꯁꯦꯜ ꯄꯤꯔꯛꯂꯒ ꯇꯧꯒꯦ ꯈꯜꯂꯤꯕ ꯑꯗꯨꯗꯤ ꯄꯥꯛ ꯍꯦꯛꯇ ꯍꯥꯏꯗꯣꯛꯄꯗꯤ ꯈꯔ ꯏꯀꯥꯏꯔꯞ ꯇꯧꯏ꯫ ꯃꯨꯛꯇꯥꯅ "ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯂꯩꯕ ꯅꯠꯇꯦꯗ. ꯁꯨꯝ ꯏꯃꯨꯡꯒꯤ ꯑꯋꯥꯠ ꯑꯄꯥ ꯈꯔ ꯂꯩꯁꯤꯔꯥ ꯍꯥꯏꯅ ꯇꯧꯕꯅꯤ. ꯏꯅꯤꯡꯊꯧꯅ ꯁꯦꯜ ꯑꯗꯣ ꯑꯗꯨꯝ ꯄꯤꯔꯛꯑꯒ ꯀꯣꯟꯅ ꯇꯞꯅ ꯑꯗꯨꯝ ꯂꯩꯖꯔꯒꯦ." ꯃꯨꯛꯇꯥ ꯃꯥꯅ ꯃꯣꯡ ꯏꯍꯥ ꯍꯥꯗꯅ ꯈꯨꯝꯗꯣꯔꯛꯏ꯫ ꯑꯗꯨꯒ ꯃꯅꯤꯅ ꯅꯨꯄꯤ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯌꯥꯝꯅ ꯈꯪꯅꯤꯡꯅ "ꯑꯗꯣ ꯏꯕꯦꯝꯃ ꯑꯅꯤꯕꯨ ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ? ꯀꯔꯤꯒꯤ ꯑꯩꯈꯣꯏꯕꯨ?" ꯃꯅꯤ ꯑꯅꯤ ꯑꯗꯨꯅ ꯃꯔꯝ ꯏꯆꯥ ꯆꯥꯗꯅ ꯇꯧꯔꯤꯕ ꯑꯗꯨꯗ ꯃꯀꯣꯛ ꯉꯥꯎꯏ꯫ ꯅꯤꯡꯊꯤꯕꯤ ꯃꯅꯤꯅ ꯆꯤꯡꯅꯔꯤꯕ ꯑꯗꯨ ꯀꯣꯛꯅꯅꯕ ꯍꯥꯏꯅ "ꯑꯩꯍꯥꯛ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤ ꯅꯤꯡꯊꯤꯕꯤꯅꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯩꯒꯤ ꯏꯅꯥꯏ ꯑꯆꯥꯟꯕꯤ ꯊꯣꯏꯅꯨꯅꯤ." ꯃꯨꯛꯇꯥ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯣꯏꯔꯝꯕ ꯑꯗꯨꯗ ꯌꯥꯝꯅ ꯅꯣꯜꯂꯨꯛꯅ "ꯁꯅꯥꯏꯕꯦꯝꯃ, ꯑꯩꯈꯣꯏꯗꯤ ꯈꯪꯖꯍꯧꯗ꯭ꯔꯦ, ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ." ꯃꯨꯛꯇꯥꯒꯤ ꯏꯪꯖ ꯇꯞꯆꯕ ꯃꯣꯡ ꯍꯥꯖꯗꯕ ꯃꯇꯧ ꯑꯗꯨꯗ ꯅꯤꯡꯊꯤꯅ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯏ꯫ ꯃꯨꯛꯇꯥꯅ ꯌꯥꯝꯅ ꯂꯩꯁꯤ ꯂꯩꯊꯣꯟ ꯇꯧꯗꯨꯅ ꯃꯔꯥꯜ ꯂꯪꯖꯈꯤꯕ ꯃꯤꯑꯣꯏ ꯑꯃꯒꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯊꯣꯏꯅꯨꯅ ꯅꯣꯛꯐꯦꯠ ꯇꯧꯅ "ꯑꯁꯤꯒꯨꯝꯕ ꯀꯥꯟ ꯑꯁꯤꯗꯗꯤ ꯃꯔꯥꯜ ꯂꯪꯁꯤꯟꯈꯤꯕ ꯑꯃꯒꯨꯝꯅ ꯇꯧꯒꯗꯕ ꯅꯠꯇꯦ. ꯄꯥꯝꯕ ꯀꯩ ꯇꯔꯥꯕꯨ ꯐꯥꯕ ꯉꯝꯕ ꯅꯨꯄꯥ ꯑꯃꯒꯤ ꯁꯛꯂꯣꯟ ꯂꯧꯒꯗꯕꯅꯤ." ꯅꯤꯡꯊꯤ ꯃꯥꯅ ꯑꯃꯨꯛ "ꯑꯁꯣꯏ ꯑꯔꯥꯜ ꯈꯨꯗꯤꯡꯃꯛ ꯃꯄꯣꯛꯇꯒꯤ ꯌꯧꯅ ꯉꯥꯛꯄꯤꯔꯤ. ꯑꯗꯨꯅ ꯉꯁꯤꯗꯤ ꯅꯅꯥꯏ ꯅꯨꯄꯤ ꯑꯃꯗ ꯉꯥꯡꯕ ꯋꯥꯉꯥꯡꯇꯣ ꯉꯥꯡꯕꯤꯌꯨ." ꯑꯅꯤ ꯑꯗꯨꯅ ꯑꯁꯥ ꯃꯊꯪ ꯁꯥꯒꯠꯂꯤ꯫ ꯃꯅꯤꯗꯤ ꯃꯇꯧ ꯑꯗꯨꯗ ꯃꯪꯒ ꯆꯞ ꯃꯥꯟꯅꯔꯦ꯫ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯅ ꯑꯗꯨꯝꯅ ꯂꯝꯕꯤ ꯂꯝꯈꯥꯡꯗ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯕ ꯑꯗꯨ ꯑꯐꯕ ꯑꯣꯏꯔꯣꯏ ꯈꯟꯗꯨꯅ ꯃꯨꯛꯇꯥꯅ "ꯑꯗꯣ ꯏꯕꯦꯝꯃ ꯈꯣꯏꯅ ꯍꯥꯏꯒꯗꯧꯔꯤꯕꯗꯨ ꯂꯣꯏꯕꯤꯔꯕ꯭ꯔꯥ? ꯃꯇꯝꯁꯦ ꯊꯦꯡꯁꯨ ꯊꯦꯡꯖꯤꯜꯂꯛꯂꯤ. ꯑꯩꯈꯣই ꯑꯃꯨꯛ ꯍꯟꯅꯅꯕ ꯇꯧꯖꯔꯒꯦ. ꯑꯗꯨꯒ ꯏꯕꯦꯝꯃ ꯈꯣꯏꯁꯨ ꯍꯟꯕꯤꯔꯣ. ꯃꯤꯅ ꯎꯈꯤ ꯂꯥꯟꯈꯤꯕ ꯊꯣꯛꯂꯕꯗꯤ ꯁꯅꯥ ꯀꯣꯅꯨꯡꯗ ꯑꯐꯕ ꯑꯣꯏꯔꯔꯣꯏ." ꯅꯤꯡꯊꯤꯃꯥꯁꯨ ꯅꯤꯡꯊꯧ ꯑꯃꯒꯤ ꯃꯆꯥꯅꯨꯄꯤꯅꯤ ꯍꯥꯏꯕ ꯚꯥꯞ ꯈꯪꯇꯥ ꯇꯥꯔꯛꯏ꯫ ꯊꯃꯣꯏꯒꯤ ꯏꯍꯨꯜꯒꯤ ꯃꯇꯥꯡ ꯌꯧꯔꯛꯂꯕꯗꯤ ꯑꯅꯦꯝ ꯑꯋꯥꯡ ꯍꯥꯏꯕ ꯑꯃꯃꯨꯛ ꯍꯥꯏꯕ ꯂꯩꯇꯦ꯫ ꯆꯦꯟꯊꯔꯛꯂꯤꯕ ꯏꯆꯦꯜꯗꯤ ꯑꯃꯠꯇ ꯑꯣꯏ꯫ ꯅꯤꯡꯊꯤ ꯐꯤꯔꯩꯗ ꯌꯦꯞꯂꯤꯕ ꯁꯦꯜ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ "ꯁꯅꯈ꯭ꯌꯥꯅꯁꯨ ꯁꯦꯜ ꯄꯤꯈꯤꯗ꯭ꯔꯕ ꯃꯥꯜꯂꯤ. ꯉꯁꯤꯒꯤꯗꯤ ꯁꯤꯅ ꯀꯣꯟꯅꯅꯕ ꯁꯤꯟꯕꯤꯔꯨꯔꯣ." ꯃꯅꯤ ꯃꯨꯛꯇꯥ ꯁꯦꯜ ꯑꯗꯨ ꯂꯧꯗꯅ ꯌꯦꯡꯅꯗꯨꯅ ꯂꯩ꯫ ꯑꯅꯤ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯊꯣꯏꯅꯨꯅ "ꯁꯦꯜ ꯑꯁꯦ ꯂꯧꯕꯤꯌꯨ, ꯀꯩꯁꯨ ꯈꯟꯕꯤꯔꯨꯅꯨ. ꯑꯌꯥꯝꯕ ꯁꯦꯟꯐꯝꯁꯨ ꯅꯠꯇꯦ. ꯉꯁꯤꯗꯤ ꯁꯤꯅ ꯁꯤꯟꯕꯤꯔꯨꯔꯣ. ꯂꯧꯕꯤꯗꯕ ꯊꯣꯛꯂꯕꯗꯤ ꯑꯩꯈꯣꯏ ꯏꯀꯥꯏꯕꯅ ꯃꯥꯏ ꯑꯁꯦ ꯊꯝꯐꯝ ꯂꯩꯖꯔꯔꯣꯏ." ꯃꯨꯛꯇꯥ ꯂꯜꯂꯠ ꯇꯧꯅ ꯁꯦꯜ ꯑꯗꯨ ꯂꯧꯏ꯫ ꯑꯗꯨꯒ "ꯑꯗꯨꯗꯤ ꯏꯕꯦꯝꯃ, ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯆꯔꯒꯦ." ꯅꯤꯡꯊꯤꯕꯤ ꯑꯌꯥꯕ ꯄꯤꯗꯨꯅ ꯆꯠꯍꯟꯈꯤ꯫ ꯑꯅꯤ ꯑꯗꯨꯅ ꯃꯥꯡꯗ ꯆꯠꯈꯤꯕ ꯑꯗꯨ ꯌꯦꯡꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯍꯧꯏ꯫ ꯑꯗꯨꯒ
ꯅꯤꯡꯊꯤꯕꯤ ꯀꯔꯤꯅꯣ ꯑꯃ ꯅꯤꯡꯁꯤꯡꯂꯛꯄꯒꯨꯝꯅ ꯇꯧꯅ ꯊꯣꯏꯅꯨꯗ "ꯊꯣꯏꯅꯨ, ꯑꯩꯗꯤ ꯑꯀꯥꯎꯕ ꯑꯃ ꯂꯩꯔꯤ. ꯑꯔꯦꯝꯕꯗ ꯄꯨꯝꯅꯃꯛ ꯇꯣꯛꯂꯒꯗ꯭ꯔꯥ?" ꯊꯣꯏꯅꯨ ꯄꯥꯈꯠꯅ "ꯁꯅꯥꯏꯕꯦꯝꯃ, ꯀꯔꯤ ꯀꯥꯎꯕꯤꯔꯕꯒꯦ? ꯑꯩꯗꯤ ꯅꯨꯄꯥ ꯑꯅꯤꯁꯤꯒꯤ ꯄꯔꯤꯆꯣꯏ ꯑꯃꯠꯇ ꯍꯪꯍꯧꯗ꯭ꯔꯦꯗꯅ ꯀꯃꯥꯏ ꯇꯧꯅꯤ?" ꯊꯣꯏꯅꯨ ꯅꯤꯡꯊꯤꯕꯤꯒꯤ ꯃꯈꯨꯠ ꯆꯥꯕ ꯃꯅꯥꯏꯅꯤ ꯑꯗꯨꯅ ꯅꯤꯡꯊꯤꯕꯤꯒꯤ ꯃꯤꯆꯪꯗ ꯃꯇꯦꯡ ꯍꯦꯟꯅ ꯄꯥꯡꯁꯤꯜꯂꯤ ꯊꯣꯏꯅꯨꯅ꯫ "ꯁꯅꯥꯏꯕꯦꯝꯃ, ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯀꯔꯤꯁꯨ ꯋꯥꯕꯤꯔꯨꯔꯅꯨ. ꯌꯥꯝ ꯂꯥꯞꯅꯁꯨ ꯆꯠꯂꯝꯈꯤꯔꯣꯏ. ꯉꯥꯏꯍꯥꯛ ꯑꯃꯨꯛꯇ ꯇꯥꯟꯅꯔꯨꯁꯤꯗꯣ." ꯑꯅꯤ ꯑꯁꯤ ꯄꯟꯊꯗꯅ ꯃꯅꯤ ꯃꯨꯛꯇꯥꯕꯨ ꯇꯥꯟꯅꯩ꯫ ꯃꯅꯤ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨꯗ ꯃꯁꯥ ꯑꯗꯨ ꯏꯉꯛ ꯉꯛꯂꯤꯕꯅꯤ ꯃꯅꯤ ꯃꯥꯅ꯫ "ꯀꯔꯤꯅꯣꯅꯦ ꯉꯁꯤ ꯇꯧꯔꯤꯁꯤꯕꯣ? ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯇꯁꯦꯡꯅ ꯑꯣꯏꯔꯝꯒꯗ꯭ꯔꯅꯦ?" "ꯑꯣꯏꯔꯝꯒꯅꯤ. ꯃꯤ ꯑꯗꯨ ꯌꯥꯝ ꯐꯖꯅ ꯃꯅꯥꯏ ꯐꯥꯎꯕ ꯌꯥꯎꯅ ꯃꯁꯛ ꯇꯥꯛꯂꯤꯗꯨꯗꯤ." "ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯊꯥꯖꯈꯤꯗ꯭ꯔꯦꯀꯣ ꯃꯄꯥꯃꯛꯀꯤ ꯁꯛꯇꯥꯗꯨꯒ." "ꯃꯨꯛꯇꯥ, ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ. ꯑꯗꯨꯕꯨ ꯃꯥꯁꯨ ꯑꯍꯥꯟꯕ ꯑꯣꯏꯕꯒꯤ ꯇꯧꯔꯤ ꯑꯣꯏꯅꯤ. ꯃꯥꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯄꯥꯝꯂꯝꯒꯅꯤ. ꯑꯗꯨꯅ ꯇꯧꯕ ꯑꯣꯏꯔꯝꯅꯤ. ꯃꯤ ꯍꯥꯏꯕ ꯑꯁꯤꯗꯤ ꯁꯤ ꯉꯥꯛꯇꯅꯤ. ꯃꯥꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯄꯥꯝꯂꯕꯗꯤ ꯍꯦꯛꯇ ꯍꯥꯟꯅ ꯅꯛꯁꯤꯟꯕ ꯑꯁꯤꯅꯤ." ꯑꯅꯤꯁꯤꯗꯤ ꯃꯈꯣꯏꯅ ꯑꯁꯥ ꯇꯧꯕ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯕꯅꯤ. ꯂꯩꯔꯤꯕ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯅꯣꯡꯃ ꯀꯥꯡꯗꯅ ꯅꯩꯍꯠꯄꯤꯔꯕꯅꯤꯅ ꯑꯅꯤ ꯑꯗꯨ ꯋꯥꯔꯤ ꯁꯥꯗꯨꯅ ꯑꯗꯨꯃꯛ ꯆꯠꯂꯤ꯫ ꯑꯃꯨꯛꯁꯨ ꯊꯣꯏꯅꯨ ꯑꯃꯗꯤ ꯅꯤꯡꯊꯤꯕꯤ ꯇꯥꯟꯅꯔꯛꯇꯨꯅ ꯀꯧꯔꯛꯏ꯫ ꯃꯅꯤꯅ ꯂꯩꯊꯣꯛꯂꯨꯕꯗ ꯑꯣꯏꯔꯝꯕ ꯑꯗꯨꯗ "ꯃꯨꯛꯇꯥ, ꯑꯃꯨꯛꯁꯨ ꯇꯥꯟꯅꯔꯛꯏ. ꯆꯦꯜꯍꯧꯔꯁꯤꯔꯥ? ꯑꯩꯗꯤ ꯌꯥꯝꯅꯕꯨ ꯀꯤꯁꯤꯜꯂꯛꯏ." "ꯆꯦꯟꯒꯨꯝꯁꯦ. ꯃꯥꯅ ꯀꯔꯤ ꯄꯥꯝꯃꯦ ꯍꯥꯏꯕꯗꯣ ꯈꯪꯗꯣꯛꯁꯦ." ꯃꯅꯤ ꯃꯨꯛꯇꯥ ꯂꯦꯞꯇꯨꯅ ꯉꯥꯏꯔꯒ ꯂꯩꯔꯤ꯫ ꯑꯅꯤ ꯑꯗꯨꯁꯨ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯅꯤꯡꯊꯤꯕꯤꯅ "ꯅꯨꯄꯥꯒꯤ ꯈꯣꯡꯊꯥꯡ ꯇꯥꯟꯅꯕꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯋꯥꯕꯣꯏꯔꯦꯗꯀꯣ." "ꯏꯕꯦꯝꯃ, ꯀꯔꯤ ꯑꯃꯨꯛ ꯋꯥꯠꯍꯧꯕꯤꯔꯒꯦ?" ꯊꯣꯏꯅꯨꯅ ꯑꯣꯏꯅ ꯍꯥꯏꯔꯛꯏ꯫ "ꯁꯨꯝꯗꯧꯕꯅꯤ. ꯑꯩꯈꯣꯏꯁꯨ ꯅꯈꯣꯏꯒꯤ ꯄꯔꯤꯆꯣꯏ ꯑꯃꯠꯇ ꯍꯪꯖꯍꯧꯗ꯭ꯔꯦ. ꯑꯗꯨꯅ ꯑꯃꯨꯛ ꯇꯥꯟꯅꯖꯔꯛꯏꯕꯅꯤ." ꯑꯅꯤ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯨꯛꯇꯥ ꯆꯤꯡꯅꯕ ꯁꯨꯝ ꯍꯦꯜꯂꯛꯂꯦ꯫ ꯃꯈꯣꯏꯒ ꯄꯟꯊꯗꯨꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯕ ꯄꯥꯝꯗ꯭ꯔꯦ꯫ "ꯑꯩꯈꯣꯏ ꯑꯅꯤ ꯌꯨꯝ ꯑꯃꯠꯇꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯁꯦ. ꯑꯩꯒꯤ ꯃꯤꯡꯅ ꯃꯨꯛꯇꯥ, ꯑꯗꯨꯒ ꯃꯥꯒꯤꯅ ꯃꯅꯤ ꯀꯧꯖꯩ." "ꯃꯅꯤ ꯃꯨꯛꯇꯥ ꯍꯥꯏꯕ?" ꯅꯤꯡꯊꯤꯕꯤ ꯃꯥꯁꯨ ꯑꯉꯛꯄꯅꯤ ꯅꯨꯄꯥ ꯑꯅꯤ ꯑꯁꯤꯕꯨ ꯑꯃꯠꯇꯕꯨ ꯈꯟꯗꯅ ꯑꯅꯤ ꯑꯁꯤ ꯍꯦꯛꯇ ꯉꯥꯎꯈꯤ꯫ ꯈꯟꯊꯣꯛꯐꯝ ꯈꯪꯗꯦ ꯅꯤꯡꯊꯤꯕꯤ ꯃꯪꯂꯥꯟꯗ ꯉꯥꯏꯍꯥꯛ ꯇꯥꯎꯗꯨꯅ ꯂꯩ꯫ ꯑꯃꯨꯛꯀ ꯍꯥꯏꯔꯛꯏ꯫ "ꯏꯕꯦꯝꯃ, ꯌꯥꯔꯗ꯭ꯔꯥ? ꯀꯔꯤ ꯀꯔꯤ ꯆꯤꯊꯕ ꯂꯩꯕꯤꯔꯤꯕꯒꯦ?" ꯅꯤꯡꯊꯤꯕꯤ ꯃꯤꯀꯞ ꯊꯣꯛꯂꯛꯏ ꯑꯗꯨꯒ "ꯑꯧ, ꯌꯥꯔꯦ." ꯑꯅꯤ ꯑꯗꯨ ꯆꯠꯀꯦ ꯇꯧꯏ꯫ ꯅꯤꯡꯊꯤꯕꯤ ꯑꯃꯨꯛꯁꯨ "ꯍꯩꯃꯥ, ꯑꯃꯒ ꯀꯥꯎꯔꯦ." ꯑꯅꯤ ꯑꯗꯨ ꯑꯃꯨꯛ ꯂꯦꯞꯄꯤ ꯑꯗꯨꯒ ꯅꯤꯡꯊꯤꯕꯤꯅ "ꯂꯝꯗꯤ ꯀꯔꯥꯏꯋꯥꯏꯗ ꯂꯩꯕꯅꯣ? ꯂꯩꯀꯥꯏꯅ ꯀꯔꯝꯕꯅꯣ? ꯏꯃꯥ ꯏꯄꯥꯅ?" ꯃꯨꯛꯇꯥ ꯃꯒꯨꯟ ꯂꯩꯕ ꯅꯨꯄꯥ ꯑꯃꯒꯤ ꯋꯥꯉꯥꯡꯗ ꯍꯪꯂꯤꯕ ꯑꯗꯨꯗ ꯑꯣꯏꯅ "ꯈꯨꯟꯒꯤ ꯆꯤꯗꯥꯏꯗ ꯅꯥꯏꯇꯣꯝ ꯂꯩꯕ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯗꯅꯤ. ꯏꯃꯥ ꯏꯄꯥꯗꯤ ꯑꯃꯠꯇ ꯈꯪꯖꯍꯧꯗ꯭ꯔꯦ." ꯃꯨꯛꯇꯥꯅ ꯍꯥꯏꯔꯛꯂꯤꯕ ꯈꯨꯗꯤꯡ ꯅꯤꯡꯊꯤꯕꯤ ꯃꯥꯒꯤ ꯊꯃꯣꯏꯒꯤ ꯈꯣꯡꯖꯦꯜ ꯑꯗꯨ ꯌꯥꯡꯈꯠꯂꯛꯏ꯫ ꯃꯅꯤꯅ ꯑꯃꯨꯛ "ꯑꯗꯨꯗꯤ ꯏꯕꯦꯝꯃ, ꯑꯩꯈꯣꯏ ꯆꯠꯂꯒꯦ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯅꯤꯗꯨ ꯊꯨꯅ ꯌꯥꯡꯅ ꯆꯠꯈꯤ꯫ ꯊꯣꯏꯅꯨ ꯅꯤꯡꯊꯤꯕꯤꯒꯤ ꯃꯇꯧ ꯑꯗꯨꯗ "ꯀꯔꯤꯅꯣ ꯁꯅꯥꯏꯕꯦꯝꯃ, ꯑꯗꯨꯛ ꯌꯥꯝꯅ ꯃꯥꯏ ꯊꯛꯂꯤꯗꯨꯕꯣ? ꯃꯤꯅ ꯀꯔꯤꯅꯤ ꯍꯥꯏꯅ ꯈꯜꯂꯝꯒꯅꯤ?" "ꯈꯟꯅꯤꯡꯕ ꯈꯟꯖꯔꯁꯅꯨ. ꯑꯩꯒꯤ ꯑꯣꯏꯔꯗꯕ ꯉꯥꯛꯇꯅꯤ." "ꯍꯩꯃꯥ, ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯕ ꯈꯪꯈꯤꯗ꯭ꯔꯦꯗ." ꯑꯅꯤ ꯑꯁꯤ ꯑꯣꯟꯁꯤꯟꯅꯗꯨꯅ ꯅꯣꯛꯏ꯫ ꯅꯤꯡꯊꯤꯕꯤꯅ "ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯊꯣꯏꯅꯨ. ꯑꯅꯤ ꯑꯗꯣ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦ ꯑꯩꯗꯤ." ꯊꯣꯏꯅꯨꯅ ꯉꯛꯅ "ꯍꯩꯃꯥ, ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ? ꯑꯅꯤꯃꯛꯄꯨ ꯅꯨꯡꯁꯤ ꯍꯥꯏꯕ ꯌꯥꯕ꯭ꯔꯥꯗ? ꯑꯃ ꯈꯟꯕꯤꯌꯨ, ꯑꯃꯅ ꯑꯩꯒꯤ ꯑꯣꯏꯔꯕꯁꯨ." "ꯌꯥꯗꯦ. ꯑꯩ ꯈꯟꯊꯣꯛꯐꯝ ꯈꯪꯗꯦ. ꯑꯅꯤꯃꯛ ꯑꯩꯒꯤ ꯉꯥꯛꯇ ꯑꯣꯏꯅꯤꯡꯉꯤ." ꯊꯣꯏꯅꯨ ꯄꯨꯡꯉꯛꯏ꯫ "ꯀꯔꯤꯅꯣꯗ ꯁꯅꯥ ꯏꯕꯦꯝꯃ, ꯆꯠꯅꯕ ꯌꯥꯕ ꯋꯥꯁꯨ ꯈꯔ ꯍꯥꯏꯕꯤꯌꯨ. ꯅꯨꯄꯤꯅ ꯅꯨꯄꯥ ꯑꯅꯤꯗ ꯀꯔꯝꯅ ꯂꯩꯗꯣꯏꯅꯣ? ꯑꯗꯨꯒꯤ ꯃꯊꯛꯇ ꯁꯅꯥ ꯏꯕꯦꯝꯃꯗꯤ ꯃꯌꯥꯝꯅ ꯈꯪꯂꯤꯕ ꯅꯨꯄꯤ ꯑꯃꯁꯨ ꯑꯣꯏꯔꯤꯕꯅꯤ." "ꯑꯣꯏꯅꯤꯡꯕ ꯑꯣꯏꯖꯁꯅꯨ. ꯑꯗꯣ ꯊꯣꯏꯅꯨ, ꯃꯈꯣꯏ ꯑꯅꯤꯗꯨꯕꯨ ꯃꯆꯤꯟ ꯃꯅꯥꯎ ꯑꯣꯏꯔꯖꯥꯠꯂꯅꯦ? ꯃꯃꯥ ꯃꯄꯥꯁꯨ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯝꯃꯤꯗꯨꯕꯣ?" "ꯃꯆꯤꯟ ꯃꯅꯥꯎꯗꯤ ꯑꯃꯨꯛ ꯃꯥꯟꯗꯦ. ꯍꯥꯏꯕꯗꯤ ꯐꯤꯕꯝ ꯃꯨꯔꯇꯤ ꯑꯃꯠꯇ ꯃꯥꯟꯅꯗꯦꯕ." ꯑꯅꯤ ꯑꯗꯨ ꯃꯅꯤ ꯃꯨꯛꯇꯥꯒꯤ ꯋꯥꯔꯤꯗꯅ ꯀꯣꯅꯨꯡꯒꯤ ꯂꯝꯕꯤ ꯑꯗꯨ ꯇꯦꯟꯁꯤꯜꯂꯤ꯫ ꯑꯅꯤ ꯑꯗꯨꯒꯤ ꯋꯥꯔꯤꯗꯗ ꯈꯟꯅ ꯅꯩꯅꯗꯨꯅ ꯂꯩꯈ꯭ꯔꯦ ꯅꯤꯡꯊꯤꯕꯤ ꯑꯃꯗꯤ ꯊꯣꯏꯅꯨꯗꯨ꯫ ꯃꯅꯤ ꯁꯦꯜ ꯐꯪꯕ ꯑꯗꯨꯗ ꯃꯥꯗꯤ ꯑꯃꯨꯛꯁꯨ ꯍꯔꯥꯎꯕ ꯄꯣꯛꯆꯩ꯫ ꯃꯨꯛꯇꯥꯗ "ꯃꯨꯛꯇꯥ, ꯁꯦꯜ ꯌꯥꯎꯔꯗꯤ ꯃꯨꯛꯇꯥ, ꯀꯩꯊꯦꯜꯗ ꯆꯪꯗꯨꯅ ꯉꯥ ꯂꯩꯔꯨꯔꯁꯦ. ꯃꯣꯏꯅ ꯄꯤꯔꯝꯂꯤꯕ ꯁꯦꯜ ꯑꯗꯨꯕꯨ ꯀꯌꯥꯅꯣ? ꯑꯝꯇ ꯌꯦꯡꯉꯨꯅꯦ." ꯃꯨꯛꯇꯥ ꯄꯤꯔꯝꯂꯤꯕ ꯁꯦꯜ ꯑꯗꯨ ꯇꯤꯡꯊꯣꯛꯇꯨꯅ ꯌꯦꯡꯏ꯫
ꯄꯤꯔꯝꯂꯤꯕ ꯁꯦꯜ ꯑꯗꯨ ꯑꯌꯥꯝꯕ ꯑꯣꯏꯗ꯭ꯔꯕꯁꯨ ꯑꯅꯤ ꯑꯗꯨꯒꯤ ꯃꯐꯝꯗꯗꯤ ꯌꯥꯝꯅ ꯌꯥꯝꯕ ꯑꯣꯏꯔꯤ꯫ ꯑꯁ, ꯁꯤꯗꯤ ꯉꯥ ꯑꯆꯧꯕ 5 ꯑꯗꯨꯝ ꯂꯩꯕ ꯀꯣꯟꯅꯔꯅꯤ, ꯂꯩꯔꯨꯔꯁꯤ ꯂꯥꯛꯑꯣ꯫ ꯃꯅꯤ ꯑꯃꯗꯤ ꯃꯨꯛꯇꯥ ꯀꯩꯊꯦꯜꯗꯒꯤ ꯉꯥ ꯂꯩꯗꯨꯅ ꯍꯔꯥꯎꯅ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯏ꯫ ꯑꯅꯤ ꯑꯗꯨ ꯋꯥꯔꯤ ꯁꯥꯗꯨꯅ ꯆꯥꯛ ꯑꯗꯨ ꯊꯣꯡꯕ ꯂꯣꯏꯁꯤꯟꯃꯤꯟꯅꯔꯦ꯫ ꯃꯅꯤ ꯃꯥꯗꯤ ꯃꯥꯅ ꯆꯥꯅꯤꯡꯕꯒ ꯑꯣꯏꯔꯦ꯫ ꯃꯃꯥꯏ ꯑꯗꯨ ꯌꯥꯈꯣꯝꯅ ꯎꯒꯦ ꯐꯪꯈꯤꯗ꯭ꯔꯦ꯫ ꯋꯥ ꯑꯃ ꯐꯥꯎꯕ ꯉꯥꯡꯗꯅ ꯆꯥꯕ ꯑꯗꯨꯗ ꯃꯨꯛꯇꯥꯅ, "ꯀꯩꯅꯣ ꯃꯅꯤ, ꯅꯪꯅꯤꯌꯦ? ꯑꯩꯈꯣꯏ ꯑꯅꯤꯅ ꯆꯥꯅꯅꯕ ꯉꯥꯛꯇꯅꯤ, ꯇꯞꯅ ꯆꯥꯎ, ꯐꯨꯟꯕꯅ ꯁꯤꯕ ꯇꯥꯔꯦ." "ꯑꯁꯨꯛ ꯑꯍꯥꯎꯕ ꯅꯪ ꯂꯣꯏ ꯆꯥꯈ꯭ꯔꯗꯤ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯥꯒꯤ ꯇꯧꯏ꯫ ꯃꯨꯛꯇꯥ ꯅꯣꯛꯅ ꯅꯣꯛꯅ, "ꯑꯩꯗꯤ ꯏꯟꯖꯥꯡꯒꯁꯦ ꯑꯝꯇ ꯆꯥꯅꯤꯡꯗꯦ, ꯁꯨꯝ ꯀꯤꯁꯜꯂꯛꯏ, ꯉꯁꯥꯏ ꯅꯨꯄꯤꯗꯣ ꯂꯥꯏꯒ ꯃꯣꯏꯔꯝꯗꯅ." ꯃꯅꯤ ꯃꯥꯗꯤ ꯑꯗꯨꯒ ꯑꯃꯇ ꯈꯜꯂꯨꯕ ꯁꯪꯗꯦ꯫ "ꯑꯁ, ꯀꯔꯤ ꯊꯣꯛꯑꯦꯅ? ꯅꯪ ꯁꯤꯗꯤꯀꯣ ꯑꯝꯇ ꯄꯜꯂꯛꯀꯅꯨ, ꯀꯣꯟꯅ ꯆꯥꯛꯁꯦ ꯆꯥꯕ ꯂꯣꯏꯔꯒ ꯏꯪꯅ ꯈꯟꯅꯔꯁꯦꯕ ꯏꯔꯦꯟꯅꯅ." ꯑꯅꯤꯗꯨ ꯆꯥꯛꯇꯣ ꯐꯅ ꯌꯥꯝꯅ ꯆꯥꯁꯤꯜꯂꯦ꯫ ꯃꯕꯨꯛꯇ ꯈꯔ ꯈꯔ ꯇꯥꯔꯕꯅꯤꯅ ꯑꯃꯨꯛ ꯍꯧꯔꯛꯏ꯫ ꯃꯅꯤꯅ, "ꯑꯩꯁꯨ ꯈꯜꯂꯤꯕꯅꯤꯅꯦ, ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯅ ꯃꯃꯥꯏ ꯑꯗꯨ ꯊꯛꯀꯗ꯭ꯔꯥꯅ." ꯃꯨꯛꯇꯥ ꯃꯥꯗꯤ ꯋꯥꯈꯜ ꯃꯨꯟꯅ ꯃꯨꯟꯅ ꯈꯟꯕ ꯃꯤꯗꯥꯅꯤ꯫ ꯑꯗꯨꯅ, "ꯑꯩꯅ ꯌꯥꯝꯅ ꯈꯪꯅꯤꯡꯂꯤꯕꯗꯤ ꯃꯥꯅ ꯑꯩꯈꯣꯏꯗ ꯁꯦꯜ ꯇꯥꯟꯅꯗꯨꯅ ꯄꯤꯔꯛꯂꯤꯕꯗꯨꯅꯤ." ꯑꯅꯤ ꯑꯁꯤꯕꯨ ꯑꯣꯏꯕ ꯌꯥꯕ ꯃꯔꯝ ꯀꯌꯥ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯑꯃꯨꯛ ꯈꯟꯅ ꯅꯩꯅꯕꯒꯤ ꯋꯥꯐꯝ ꯑꯃ ꯑꯣꯏꯅ ꯅꯩꯅꯗꯨꯅ ꯑꯍꯤꯡ ꯑꯗꯨꯃꯗꯤ ꯍꯦꯟꯈ꯭ꯔꯦ꯫ ꯃꯨꯛꯇꯥ ꯃꯥꯗꯤ ꯃꯍꯧꯁꯥꯒꯨꯝꯅ ꯑꯌꯨꯛ ꯑꯗꯨ ꯉꯟꯅ ꯍꯧꯒꯠꯂꯤ꯫ ꯃꯥꯒꯤ ꯃꯊꯧ ꯑꯗꯨꯝ ꯄꯥꯡꯊꯣꯛꯏ꯫ ꯃꯅꯤ ꯃꯥꯗꯤ ꯃꯥꯅ ꯆꯥꯁꯤꯟꯈꯤꯕ ꯃꯌꯥꯝ ꯑꯗꯨꯅ ꯂꯦꯡꯕ ꯐꯥꯎꯕ ꯉꯝꯗ꯭ꯔꯦ꯫ ꯃꯨꯛꯇꯥ ꯃꯅꯤꯕꯨ ꯍꯧꯗꯣꯛꯏ꯫ "ꯑꯁ ꯃꯨꯛꯇꯥ, ꯉꯁꯤꯗꯤ ꯆꯠꯂꯒꯨꯝꯁꯦ. ꯉꯔꯥꯡꯁꯨ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ, ꯆꯦꯡꯁꯨ ꯆꯥꯛꯁꯨ ꯂꯣꯏꯅ ꯂꯩꯔꯤ. ꯉꯁꯤꯗꯤ ꯇꯣꯛꯑꯁꯦ. ꯉꯁꯤ ꯑꯃꯨꯛ ꯁꯨꯍꯧꯗ꯭ꯔꯗꯤ ꯀꯔꯝ ꯑꯃꯨꯛ ꯇꯧꯅꯤ? ꯉꯁꯤꯒꯤ ꯁꯦꯜ ꯑꯗꯨꯅ ꯏꯃꯨꯡꯒꯤ ꯋꯥꯠꯂꯤꯕ ꯃꯌꯥꯝ ꯑꯁꯤ ꯂꯩꯅꯅꯕ. ꯍꯧꯒꯠꯂꯣ, ꯆꯠꯁꯤ ꯂꯥꯛꯑꯣ, ꯆꯥꯛ ꯈꯛꯀꯤ ꯈꯟꯒꯨꯝꯁꯦꯕ." "ꯏꯃꯥꯅ ꯍꯦꯛ ꯄꯣꯛꯂꯛꯄꯗꯒꯤ ꯋꯥꯈꯜ ꯇꯥꯔꯛꯄꯗꯒꯤ ꯊꯕꯛꯇ ꯑꯗꯨꯝ ꯁꯨꯗꯨꯅ ꯂꯩ. ꯅꯣꯡꯃꯇ ꯁꯨꯈꯤꯗꯕ ꯅꯨꯃꯤꯠ ꯌꯥꯎꯗ꯭ꯔꯤ. ꯉꯁꯤꯗꯤ ꯇꯣꯛꯑꯁꯤ, ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯊꯣꯛꯄ ꯈꯔ ꯇꯝꯃꯁꯤ." ꯑꯅꯤꯁꯤ ꯅꯣꯡꯃꯇ ꯄꯣꯊꯥꯕ ꯍꯥꯏꯕꯗꯨ ꯑꯃꯠꯇ ꯈꯪꯖꯔꯛꯇ꯭ꯔꯕꯅꯤ꯫ ꯃꯅꯤꯅ ꯍꯥꯏꯕ ꯑꯗꯨ ꯌꯥꯗꯨꯅ ꯃꯨꯛꯇꯥꯁꯨ ꯃꯈꯣꯏ ꯑꯅꯤꯃꯛ ꯑꯃꯠꯇ ꯊꯕꯛ ꯆꯠꯇ꯭ꯔꯦ꯫ ꯃꯅꯤ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯑꯃꯣꯠ ꯑꯀꯥꯏꯁꯤꯡ ꯑꯗꯨ ꯁꯦꯡꯗꯣꯛꯇꯨꯅ ꯁꯤꯠꯇꯣꯛ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯅꯤꯅ ꯊꯣꯡꯒꯥꯜ ꯁꯪꯂꯤꯉꯩꯗ ꯅꯤꯡꯊꯤꯕꯤ ꯑꯃꯗꯤ ꯊꯣꯏꯅꯨ ꯃꯅꯤ ꯃꯨꯛꯇꯥꯒꯤ ꯌꯨꯝ ꯊꯤꯔꯗꯨꯅ ꯂꯥꯛꯏ꯫ ꯃꯅꯤꯅ ꯃꯈꯣꯏꯅ ꯂꯥꯛꯂꯤꯕꯗꯨ ꯎꯔꯗꯨꯅ ꯃꯨꯛꯇꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ, "ꯃꯨꯛꯇꯥ, ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯂꯥꯛꯍꯧꯔꯤ, ꯀꯃꯥꯏ ꯇꯧꯅꯤ?" "ꯑꯦ, ꯀꯅꯥ ꯀꯅꯥ ꯂꯥꯛꯏꯕ ꯃꯈꯣꯏꯗꯤ?" "ꯑꯩꯈꯣꯏ ꯁꯤꯗꯔꯅꯦ?" "ꯃꯥꯅꯤ, ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯪꯉꯛꯀꯗꯧꯔꯤ." "ꯑꯗꯨ ꯀꯔꯤꯒꯤꯅꯣ? ꯑꯁ, ꯀꯩꯅꯣꯝꯃꯅꯤ, ꯑꯩꯈꯣꯏ ꯑꯅꯤ ꯂꯣꯠꯍꯧꯕꯅ ꯐꯔꯅꯤ." ꯃꯅꯤ ꯃꯨꯛꯇꯥ ꯃꯈꯣꯏ ꯑꯅꯤ ꯂꯥꯛꯑꯦ ꯍꯥꯏꯕꯗꯨꯗ ꯃꯅꯤꯡꯊꯣꯡꯂꯣꯝꯗ ꯆꯦꯟꯗꯨꯅ ꯎ ꯄꯥꯝꯕꯤ ꯑꯆꯧꯕ ꯑꯃꯒꯤ ꯃꯊꯛꯇ ꯀꯥꯈꯠꯇꯨꯅ ꯂꯣꯠꯂꯦ꯫ ꯅꯤꯡꯊꯤꯕꯤ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯐꯤꯕꯝ ꯑꯗꯨ ꯌꯦꯡꯗꯨꯅ ꯊꯣꯏꯅꯨꯗ, "ꯊꯣꯏꯅꯨ, ꯌꯨꯝꯁꯤꯕꯨ ꯆꯨꯝꯂꯝꯂꯗ꯭ꯔꯅꯦ?" "ꯆꯨꯝꯃꯤ ꯁꯅꯥꯏꯕꯦꯝꯃ, ꯃꯤꯅ ꯍꯥꯏꯔꯛꯑꯕꯅꯤ." "ꯑꯗꯨꯕꯨ ꯅꯪꯕꯨ ꯌꯨꯝ ꯑꯁꯤꯗ ꯃꯤꯁꯨ ꯂꯩꯕꯁꯨ ꯎꯗꯦ, ꯑꯗꯨꯒ ꯌꯨꯝ ꯑꯁꯤꯁꯨ ꯃꯤ ꯂꯩꯅꯗꯕ ꯌꯨꯝ ꯃꯥꯜꯂꯦ ꯋꯥꯅꯤ." ꯑꯅꯤ ꯑꯗꯨꯒꯤ ꯌꯨꯝ ꯑꯁꯤ ꯇꯁꯦꯡꯅ ꯃꯤ ꯂꯩꯅꯗꯕ ꯌꯨꯝꯗꯤ ꯃꯥꯜꯂꯕꯅꯤ꯫ ꯅꯨꯄꯥꯒ ꯑꯣꯏꯔꯦ, ꯑꯗꯨꯒꯤ ꯃꯊꯛꯇ ꯅꯣꯡꯃꯇ ꯐꯥꯎꯕ ꯁꯦꯡꯗ꯭ꯔꯕꯅꯤ꯫ ꯁꯤꯠꯇꯣꯛ ꯅꯥꯟꯊꯣꯛꯄ ꯍꯥꯏꯕꯗꯨꯁꯨ ꯇꯧꯗ꯭ꯔꯕꯅꯤ꯫ ꯑꯅꯤ ꯑꯗꯨꯅ ꯁꯨꯃꯥꯡ ꯃꯇꯣꯟ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯃꯅꯤ ꯃꯨꯛꯇꯥꯕꯨ ꯀꯟꯅ ꯀꯧꯔꯤ꯫ ꯑꯅꯤ ꯑꯗꯨꯗꯤ ꯃꯈꯣꯏꯒꯤ ꯃꯇꯧ ꯌꯦꯡꯖꯗꯨꯅ ꯎ ꯃꯊꯛ ꯑꯗꯨꯗ ꯂꯩꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯀꯧꯕ ꯑꯗꯨꯗ ꯈꯨꯝꯂꯛꯇꯕ ꯑꯗꯨꯗꯒꯤ ꯅꯤꯡꯊꯤꯕꯤꯅ, "ꯊꯣꯏꯅꯨ, ꯀꯅꯥꯁꯨ ꯈꯨꯝꯂꯛꯇꯦ, ꯂꯩꯇꯕ꯭ꯔꯥ ꯈꯪꯗꯦ, ꯅꯪ ꯑꯃꯨꯛꯇ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯌꯦꯡꯉꯨ." ꯊꯣꯏꯅꯨ ꯏꯃꯨꯡ ꯆꯪꯈꯤ꯫ ꯊꯣꯏꯅꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯕ ꯑꯗꯨꯗ ꯃꯅꯤꯅ, "ꯑꯦ, ꯏꯃꯨꯡꯗꯒ ꯆꯪꯈꯤꯅꯦ, ꯄꯨꯔꯥ ꯃꯇꯥ ꯑꯃꯒꯤ ꯅꯨꯄꯤꯅꯤꯅꯦ." "ꯁꯅꯥꯏꯕꯦꯝꯃ, ꯀꯅꯥꯁꯨ ꯂꯩꯇꯦ, ꯏꯃꯨꯡꯁꯨ ꯀꯣꯏꯆꯥꯏ ꯆꯥꯍꯧꯋꯤ." "ꯐꯔꯦ, ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯆꯥꯏꯔꯤꯕ ꯃꯌꯥꯝꯁꯦ ꯂꯣꯏꯁꯤꯟꯕꯤꯔꯁꯦ. ꯃꯈꯣꯏ ꯑꯅꯤꯅ ꯊꯕꯛ ꯁꯨꯕ ꯍꯜꯂꯛꯄꯗ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯖꯅꯅꯕ ꯆꯥꯛꯁꯨ ꯊꯣꯡꯗꯣꯛꯄꯤꯔꯁꯦ." ꯑꯅꯤꯗꯨ ꯆꯪꯗꯨꯅ ꯃꯤꯒꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯃꯌꯥꯝ ꯑꯗꯨ ꯁꯤꯠ ꯅꯥꯟꯅ ꯂꯣꯏꯁꯤꯜꯂꯤ꯫ ꯅꯤꯡꯊꯤꯕꯤ ꯆꯥꯛ ꯊꯣꯡꯒꯦ ꯍꯥꯏꯅ ꯆꯥꯛꯈꯨꯝꯗ ꯆꯪꯕꯗ ꯂꯩꯔꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨꯗ, "ꯀꯌꯥꯗ ꯅꯨꯡꯁꯤꯔꯤꯕꯅꯣ ꯌꯦꯡꯉꯨꯅꯦ, ꯑꯣꯟꯊꯣꯛꯅ ꯋꯥꯅꯁꯨ ꯂꯩꯈ꯭ꯔꯦꯗ. ꯌꯦꯡꯉꯨ ꯂꯥꯎꯅꯦ ꯊꯣꯏꯅꯨ, ꯆꯥꯛꯈꯨꯝꯒꯥꯁꯦ ꯑꯝꯇ ꯌꯦꯡꯉꯣꯕ." ꯅꯤꯡꯊꯤꯕꯤ ꯃꯥꯒꯤ ꯃꯌꯨꯝꯗ ꯇꯧꯔꯤꯕ ꯂꯩꯔꯤꯕ ꯑꯗꯨꯒ ꯃꯁꯤꯗ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯒ ꯈꯦꯠꯅꯃꯟꯕ ꯑꯁꯤꯗ ꯌꯥꯝꯅ ꯍꯦꯟꯅ ꯑꯗꯨꯝ ꯅꯨꯡꯁꯤꯕ ꯑꯃ ꯑꯗꯨꯝ ꯄꯣꯛꯆꯔꯦ꯫ ꯑꯅꯤ ꯑꯗꯨꯅ ꯏꯃꯨꯡ ꯆꯪꯈ꯭ꯔꯒ ꯊꯣꯛꯂꯛꯇꯕ ꯑꯗꯨꯗ ꯃꯅꯤꯅ, "ꯃꯨꯛꯇꯥ, ꯃꯈꯣꯏ ꯑꯅꯤ ꯊꯣꯔꯛꯇ꯭ꯔꯤ, ꯀꯩꯗꯧꯔꯒ ꯂꯩꯔꯤꯖꯥꯠꯅꯣ? ꯆꯪꯉꯒ ꯍꯦꯛꯇ ꯌꯦꯡꯉꯨꯁꯤꯔꯥ?" "ꯌꯦꯡꯉꯨꯝꯁꯤꯗ, ꯑꯗꯨꯝ ꯂꯩꯈꯤꯅꯤ. ꯃꯈꯣꯏꯅ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯕꯗꯣ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯤ, ꯑꯆꯝꯕ ꯅꯠꯇꯦ, ꯃꯥꯅ ꯉꯝꯍꯟꯒꯨꯝꯁꯦ." ꯑꯅꯤ ꯑꯗꯨꯒꯤ ꯃꯄꯥꯒꯤ ꯊꯕꯛ ꯂꯣꯏꯗꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯐꯥꯎꯕ ꯂꯣꯏꯁꯤꯜꯂꯕꯅꯤ꯫
ꯅꯤꯡꯊꯤꯕꯤ ꯃꯥꯅ ꯆꯥꯛ ꯏꯟꯁꯥꯡ ꯍꯥꯎꯅ ꯊꯣꯡꯗꯨꯅ ꯅꯤꯡꯊꯤꯅ ꯂꯣꯏꯁꯤꯟꯗꯨꯅ ꯊꯝꯂꯦ꯫ ꯅꯤꯡꯊꯤꯕꯤ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯁꯤ ꯑꯣꯏꯔꯗꯤ ꯍꯣꯔꯦꯟ ꯍꯜꯂꯛꯑꯒ ꯍꯔꯥꯎꯅ ꯍꯥꯎꯅ ꯆꯥꯖꯔꯅꯤ꯫ ꯐꯅ ꯊꯦꯡꯂꯕ ꯐꯥꯎꯕ ꯃꯅꯤꯃꯨꯛꯇ ꯍꯜꯂꯛꯇꯕ ꯑꯗꯨꯗ ꯊꯣꯏꯅꯨꯅ ꯁꯅꯥꯏꯕꯦꯝꯃ ꯃꯈꯣꯏꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇꯦ, ꯃꯈꯣꯏꯕꯨ ꯉꯥꯏꯔꯒꯨꯝꯁꯦ, ꯃꯇꯝꯁꯦ ꯌꯥꯝꯅ ꯊꯦꯡꯖꯤꯜꯂꯒꯗꯤ ꯏꯅꯤꯡꯊꯧꯅ ꯆꯤꯡꯅꯈꯤꯕ ꯇꯥꯔꯦ, ꯑꯗꯨꯅ ꯍꯜꯍꯧꯔꯁꯤ꯫ ꯅꯤꯡꯊꯤꯕꯤ ꯍꯟꯅꯤꯡꯗꯦ, ꯑꯗꯨꯕꯨ ꯑꯗꯨꯝ ꯉꯥꯏꯗꯨꯅ ꯂꯩꯕꯗꯤ ꯌꯥꯗꯕꯅꯤꯅ ꯃꯥꯁꯨ ꯌꯥꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯊꯣꯔꯛꯂꯦ꯫ ꯑꯅꯤ ꯑꯗꯨꯅ ꯆꯠꯈꯤꯕ ꯑꯗꯨꯗ ꯃꯅꯤꯃꯨꯛꯇ ꯑꯗꯨ ꯃꯊꯛ ꯑꯗꯨꯗꯒꯤ ꯐꯟ ꯆꯣꯡꯊꯔꯛꯇꯨꯅ ꯁꯣꯔ ꯍꯣꯟꯇꯣꯛꯅꯩ꯫ ꯃꯅꯤꯅ ꯑꯁ ꯀꯔꯝꯕ ꯅꯨꯄꯤ ꯑꯣꯏꯔꯕꯅꯣ, ꯀꯌꯥꯝ ꯌꯥꯝꯅ ꯋꯥꯍꯜꯂꯤꯅꯦꯁꯦ꯫ ꯑꯅꯤꯗꯨ ꯏꯃꯨꯡꯗ ꯆꯪꯕ ꯀꯥꯟꯗꯗꯤ ꯅꯤꯡꯊꯤꯕꯤꯅ ꯊꯣꯡꯂꯝꯂꯤꯕ ꯂꯣꯏꯁꯤꯜꯂꯝꯂꯤꯕ ꯃꯌꯥꯝ ꯑꯗꯨ ꯎꯔꯛꯂꯦ꯫ ꯃꯨꯛꯇꯥꯅ ꯑꯦ ꯃꯅꯤ ꯆꯥꯛꯀꯁꯦ ꯊꯣꯡꯂꯝꯂꯤ ꯃꯥꯜꯂꯦꯅꯦ꯫ ꯃꯨꯛꯇꯥꯅ ꯆꯥꯛ ꯑꯗꯨꯕꯨ ꯍꯥꯡꯗꯣꯛꯄꯒ ꯏꯟꯁꯥꯡ ꯃꯅꯝ ꯑꯗꯨ ꯃꯅꯥꯇꯣꯟꯗ ꯐꯥꯎꯔꯔꯦ꯫ ꯏꯁ ꯍꯥꯎꯔꯅꯤꯗ ꯏꯟꯁꯥꯡꯁꯤꯗꯤ, ꯃꯆꯨ ꯐꯥꯎꯗꯤ ꯐꯖꯔꯦꯍꯦ꯫ ꯃꯅꯤ ꯃꯥꯗꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯄꯥꯈꯠꯄ ꯑꯃꯕꯨ ꯌꯥꯎꯔꯕꯅꯤ꯫ ꯃꯨꯛꯇꯥ ꯃꯁꯤꯒꯤ ꯅꯨꯄꯤ ꯑꯁꯤ ꯂꯥꯏꯕꯨ ꯑꯣꯏꯔꯝꯗꯧ ꯃꯥꯟꯁꯤꯜꯂꯛꯑꯦ, ꯃꯤ ꯃꯥꯜꯂꯛꯇ꯭ꯔꯦ꯫ ꯍꯦꯔꯥ ꯅꯪꯁꯨ ꯑꯗꯨꯗꯤ ꯑꯣꯏꯔꯝꯃꯣꯏ, ꯃꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯅꯤ, ꯃꯅꯥꯏꯁꯨ ꯌꯥꯎꯔꯤꯗꯨꯗꯤ, ꯑꯗꯨꯒ ꯂꯥꯏꯅꯕꯨ ꯑꯩꯈꯣꯏꯗ ꯀꯃꯥꯏꯅ ꯂꯥꯛꯇꯣꯏꯅꯣ? ꯑꯩꯗꯤ ꯏꯟꯖꯥꯡꯒ ꯆꯥꯛꯀꯁꯦ ꯆꯥꯗꯧ ꯇꯜꯂꯤꯀꯣ, ꯍꯨꯒ ꯑꯃꯨꯛ ꯍꯥꯞꯄꯝꯗꯅ, ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤ ꯑꯣꯏꯔꯁꯨ ꯃꯄꯥꯗꯣ ꯑꯐꯕ ꯑꯣꯏꯗꯦ, ꯑꯗꯨꯅ ꯀꯤ꯫ ꯑꯅꯤꯗꯣ ꯆꯥꯛ ꯑꯗꯨꯕꯨ ꯆꯥꯁꯤꯔ ꯆꯥꯒꯨꯝꯁꯤꯔ ꯈꯟꯕ ꯌꯥꯕ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯆꯥꯕꯗ ꯂꯦꯞꯇꯨꯅ ꯆꯥꯛ ꯑꯗꯨ ꯂꯣꯏꯅ ꯆꯥꯊꯣꯛꯈ꯭ꯔꯦ꯫ ꯏꯟꯁꯥꯡ ꯑꯗꯨ ꯍꯥꯎꯕꯅꯁꯨ ꯂꯣꯏꯈ꯭ꯔꯦ꯫ ꯅꯤꯡꯊꯤꯕꯤ ꯐꯃꯨꯡ ꯑꯗꯨꯗ ꯍꯤꯞꯇꯨꯅ ꯃꯅꯤꯃꯨꯛꯇꯥꯒꯤ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩ꯫ ꯊꯣꯏꯅꯨ ꯆꯪꯂꯛꯇꯨꯅ ꯁꯅꯥꯏꯕꯦꯝꯃ ꯑꯩꯅ ꯄꯤꯖꯔꯝꯕ ꯍꯩ ꯑꯁꯤꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯥꯗ꯭ꯔꯤꯅ, ꯆꯥꯒꯅꯤ ꯊꯛꯀꯅꯤ ꯍꯥꯏꯕꯒ ꯂꯣꯏꯅ ꯀꯥꯎꯔꯕ꯭ꯔꯣ? ꯅꯤꯡꯊꯤꯕꯤ ꯒ꯭ꯌꯥꯟ ꯈꯪꯇꯥ ꯇꯥꯔꯛꯇꯨꯅ ꯍꯩ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯍꯩ ꯂꯥꯏꯔꯤ, ꯁꯤꯗ ꯑꯗꯨꯝ ꯐꯝꯃꯨ ꯂꯥꯎ, ꯋꯥ ꯇꯥꯟꯅꯁꯤ꯫ ꯀꯔꯤ ꯑꯅꯧꯕ ꯋꯥꯅꯣ ꯑꯃꯨꯛ ꯇꯥꯟꯅꯗꯣꯏꯁꯤꯕꯣ? ꯊꯥꯅꯗꯨꯅꯇ ꯂꯥꯛꯑꯕꯁꯤꯗꯕꯨ꯫ ꯊꯣꯏꯅꯨ ꯑꯩꯗꯤ ꯅꯨꯄꯥ ꯑꯅꯤꯗꯨ ꯌꯥꯝ ꯅꯨꯡꯁꯤꯔꯨꯔꯤ, ꯀꯝꯗꯧꯅꯤ? ꯑꯩꯗꯤ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯩꯕꯁꯨ ꯋꯥꯈꯜ ꯑꯁꯦ ꯂꯩꯇꯥꯗ꯭ꯔꯤ, ꯁꯅꯩꯈ꯭ꯌꯥꯗ ꯍꯥꯏꯗꯣꯛꯄꯁꯨ ꯍꯦꯛ ꯉꯝꯗ꯭ꯔꯤ, ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ? ꯊꯣꯏꯅꯨ ꯃꯥꯁꯨ ꯅꯨꯄꯥꯗꯣ ꯑꯃꯈꯛꯇ ꯑꯣꯏꯕ ꯅꯠꯇꯕ ꯑꯗꯨꯗ ꯑꯁ ꯑꯗꯨꯒꯤ ꯋꯥꯗꯣ ꯑꯩꯉꯣꯟꯗ ꯁꯤꯟꯅꯕꯤꯔꯛꯀꯅꯨꯀꯣ, ꯅꯅꯥꯏ ꯁꯨꯡꯉꯝ ꯉꯝꯖꯔꯣꯏ꯫ ꯊꯣꯏꯅꯨ ꯍꯥꯏꯗꯣꯛꯄ ꯌꯥꯗꯕ ꯋꯥꯅꯤ ꯃꯁꯦ, ꯑꯩꯕꯨ ꯇꯨꯝꯕ ꯆꯥꯕ ꯃꯐꯝ ꯃꯔꯥꯡ ꯑꯃꯠꯇ ꯈꯪꯍꯟꯗ꯭ꯔꯤ, ꯍꯧꯖꯤꯛ ꯆꯠꯇꯨꯅ ꯍꯥꯏꯔꯨꯁꯤ꯫ ꯊꯣꯏꯅꯨꯕꯨ ꯆꯤꯡꯗꯨꯅ ꯄꯨꯏ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯌꯥꯝꯅ ꯀꯤꯅ ꯁꯅꯩꯈ꯭ꯌꯥ ꯅꯆꯥ ꯀꯔꯤꯒꯨꯝꯕ ꯋꯥ ꯑꯃꯠꯇ ꯍꯥꯏꯌꯣ ꯏꯆꯥ ꯇꯣꯝꯕꯤꯅ ꯀꯔꯤ ꯍꯥꯏꯅꯤꯡꯕ ꯏꯄꯥꯗ? ꯅꯤꯡꯊꯤꯕꯤ ꯄꯪꯂꯥꯏ ꯂꯥꯏꯕ ꯅꯨꯄꯤ ꯅꯠꯇꯦ, ꯃꯔꯧ ꯇꯧꯗꯨꯅ ꯏꯄꯥꯅ ꯍꯟꯗꯛꯀꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯑꯁꯤꯒꯤ ꯏꯆꯦꯁꯤꯡꯒꯤꯗꯤ ꯁꯅꯥꯒꯤ ꯂꯤꯛꯐꯥꯡ ꯈꯨꯖꯤ ꯃꯌꯥꯝ ꯑꯃ ꯁꯥꯕꯤꯅꯤ, ꯑꯩꯒꯤꯁꯨ ꯀꯔꯤ ꯄꯥꯝꯕꯒꯦ ꯍꯥꯏꯅ ꯍꯪꯕꯤꯔꯝꯕ ꯑꯗꯨꯗ ꯍꯥꯏꯖꯔꯒꯦ ꯍꯥꯏꯅ ꯇꯧꯕꯅꯤ꯫ ꯑꯗꯨꯒꯤ ꯑꯣꯏꯔꯦ, ꯍꯥꯏꯌꯨ ꯏꯆꯥꯅ ꯄꯥꯝꯃꯤ, ꯄꯤꯌꯨ ꯁꯥꯎ ꯍꯥꯏꯕꯗꯣ ꯏꯄꯥꯅ ꯁꯣꯏꯗꯅ ꯄꯤꯒꯅꯤ꯫ ꯅꯤꯡꯊꯧ ꯃꯥꯁꯨ ꯃꯆꯥꯅ ꯈꯜꯂꯤꯕ ꯑꯗꯨꯗꯤ ꯈꯪꯗꯕꯅꯤꯅ ꯍꯦꯛꯇ ꯍꯥꯏꯗꯣꯔꯛꯂꯦ꯫ ꯅꯤꯡꯊꯤꯕꯤ ꯃꯥꯒꯤ ꯑꯅꯤꯡꯕ ꯐꯪꯂꯅꯤ ꯈꯟꯅ ꯍꯔꯥꯎꯅ ꯏꯄꯥ ꯏꯕꯨꯡꯉꯣ ꯁꯣꯏꯗꯅꯗꯤ ꯄꯤꯔꯅꯤꯀꯣ? ꯄꯤꯅꯤ ꯏꯆꯥꯅ ꯄꯥꯝꯕꯗꯣ ꯁꯣꯏꯗꯅ ꯄꯤꯅꯤ꯫ ꯅꯤꯡꯊꯤꯕꯤ ꯃꯄꯥꯅ ꯄꯤꯅꯤ ꯍꯥꯏꯕ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯃꯅꯤꯃꯨꯛꯇꯥ ꯑꯗꯨꯕꯨ ꯃꯥꯒꯤ ꯑꯣꯏꯖꯔꯒꯦ ꯍꯥꯏꯅ ꯃꯄꯥꯒꯤ ꯃꯐꯝꯗ ꯅꯤꯖꯔꯦ꯫ ꯅꯤꯡꯊꯧ ꯃꯆꯥꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯄꯨꯡꯉꯛꯏ, ꯅꯨꯄꯥꯁꯨ ꯑꯃ ꯅꯠꯇꯕ ꯑꯅꯤ ꯑꯗꯨꯗ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧꯒꯤ ꯍꯥꯏꯗꯣꯛꯈꯤꯕ ꯋꯥꯗꯤ ꯍꯟꯖꯤꯟꯕ ꯌꯥꯗꯕꯅ ꯃꯆꯥꯅ ꯍꯥꯏꯕ ꯑꯗꯨꯗ ꯌꯥꯕ ꯇꯥꯔꯦ꯫ ꯅꯤꯡꯊꯤꯕꯤ ꯍꯔꯥꯎꯅ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯖꯔꯦꯗ ꯏꯄꯥ ꯏꯕꯨꯡꯉꯣ, ꯑꯗꯨꯗꯤ ꯅꯆꯥ ꯆꯠꯆꯔꯨꯈꯤꯒꯦ꯫ ꯅꯤꯡꯊꯤꯕꯤ ꯆꯠꯄ ꯍꯧꯏ, ꯊꯣꯏꯅꯨꯁꯨ ꯏꯟꯅꯩ꯫ ꯅꯤꯡꯊꯧꯅ ꯍꯩ ꯉꯥꯏꯈꯣꯅꯦ ꯅꯪꯕꯣ, ꯅꯪꯅ ꯍꯦꯛꯇ ꯅꯈꯣꯡꯅ ꯊꯣꯡꯅ ꯆꯠꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥꯅꯦ? ꯑꯅꯤ ꯑꯗꯨꯕꯨ ꯏꯄꯥ ꯀꯧꯈꯠꯇꯨꯅ ꯑꯋꯣꯡ ꯑꯋꯣꯟ ꯇꯝꯗꯨꯅ ꯆꯥꯎꯅ ꯍꯣꯡꯒꯦ꯫ ꯍꯣꯏ ꯏꯄꯥ ꯏꯕꯨꯡꯉꯣ, ꯅꯆꯥꯅ ꯌꯥꯅꯅꯕ ꯑꯗꯨꯝ ꯍꯥꯏꯅꯖꯔꯨꯔꯒꯦ, ꯅꯆꯥꯗꯤ ꯑꯋꯣꯡ ꯑꯋꯣꯟ ꯀꯩꯁꯨ ꯄꯥꯝꯖꯗꯦ꯫ ꯅꯤꯡꯊꯧ ꯎꯄꯥꯏ ꯂꯩꯇ ꯂꯩꯍꯧꯏ꯫ ꯃꯅꯤꯃꯨꯛꯇꯥꯒꯤ ꯃꯌꯨꯝ ꯌꯧꯕꯗꯗꯤ ꯃꯈꯣꯏ ꯊꯕꯛ ꯆꯠꯊꯣꯛꯅꯈꯤꯗꯨꯅ ꯂꯩꯔꯝꯗ꯭ꯔꯦ꯫ ꯅꯤꯡꯊꯤꯕꯤꯅ ꯊꯣꯏꯅꯨ ꯉꯁꯤꯁꯨ ꯂꯩꯇꯕ ꯃꯥꯜꯂꯤ, ꯉꯁꯤꯗꯤ ꯃꯈꯣꯏꯕꯨ ꯍꯜꯂꯛꯄ ꯉꯥꯏꯔꯁꯤ, ꯆꯪꯉꯣ ꯏꯃꯨꯡꯗ ꯆꯥꯛ ꯊꯣꯡꯉꯨꯔꯁꯤ꯫ ꯑꯅꯤ ꯑꯗꯨꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯑꯔꯩꯕ ꯈꯔ ꯊꯣꯡꯂꯦ꯫ ꯃꯅꯤꯃꯨꯛꯇꯥꯁꯨ ꯑꯌꯨꯛꯇꯒꯤ ꯁꯨꯔꯨꯕ ꯑꯗꯨꯅ ꯅꯨꯡꯗꯥꯡ ꯇꯥꯔꯦ ꯍꯥꯏꯅ ꯍꯜꯂꯛꯇꯨꯅ ꯏꯃꯨꯡꯗ ꯆꯪꯕꯗ ꯑꯅꯤ ꯑꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯃꯅꯤꯃꯨꯛꯇꯥ ꯑꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯏꯃꯨꯡꯗꯒꯤ ꯆꯦꯟꯊꯣꯔꯛꯏ꯫ ꯅꯤꯡꯊꯤꯕꯤ ꯑꯅꯤ ꯑꯗꯨꯕꯨ ꯇꯥꯟꯅꯩ, ꯑꯗꯨꯒ ꯉꯥꯏꯈꯨꯑꯣ, ꯀꯔꯤꯒꯤ ꯆꯦꯜꯂꯤꯕꯅꯣ?
ꯑꯅꯤ ꯑꯗꯨ ꯁꯨꯃꯥꯡ ꯃꯇꯣꯟ ꯑꯗꯨꯗ ꯂꯦꯞꯄꯤ꯫ ꯅꯤꯡꯊꯤꯕꯤ ꯃꯄꯥꯅ ꯑꯌꯥꯕ ꯄꯤꯔꯛꯄꯗꯨꯗ ꯃꯥꯅ ꯈꯜꯂꯤꯕꯗꯨ ꯂꯣꯏꯅ ꯍꯥꯏꯔꯦ꯫ ꯑꯅꯤ ꯑꯗꯨꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯄꯤ ꯑꯣꯏꯒꯦ ꯍꯥꯏꯕ ꯑꯗꯨꯗ ꯉꯛꯅ ꯌꯦꯡꯅꯗꯨꯅ ꯂꯩ꯫ ꯅꯨꯄꯥ ꯑꯅꯤꯒꯤ ꯅꯨꯄꯤ ꯑꯃ ꯍꯥꯏꯕ ꯑꯁꯤ ꯑꯔꯥꯏꯕ ꯅꯠꯇꯦ꯫ ꯅꯤꯡꯊꯤꯕꯤ ꯃꯥꯁꯨ ꯑꯅꯤ ꯑꯗꯨꯅ ꯈꯜꯂꯤꯕꯗꯨ ꯈꯪꯂꯗꯨꯅ "ꯀꯔꯤꯁꯨ ꯆꯤꯡꯅꯒꯅꯣ, ꯗ꯭ꯔꯧꯄꯗꯤꯅ ꯅꯨꯄꯥ 5ꯒꯤ ꯅꯨꯄꯤ ꯑꯣꯏꯕꯗꯤ ꯌꯥꯔꯒ ꯑꯩꯅ ꯀꯔꯤꯒꯤ ꯌꯥꯔꯣꯏ? ꯑꯩꯈꯣꯏ ꯅꯨꯡꯁꯤꯅꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯒ ꯂꯣꯏꯔꯦ." ꯑꯅꯤ ꯑꯗꯨꯁꯨ ꯃꯃꯥꯡ ꯊꯛꯇꯒꯤ ꯃꯁꯥ ꯇꯣꯉꯥꯟꯖꯔꯕꯁꯨ ꯑꯃꯠꯇ ꯑꯣꯏꯔꯛꯂꯤꯕꯅꯤ꯫ ꯃꯅꯤꯃꯨꯛꯇ ꯅꯤꯡꯊꯧꯅꯁꯨ ꯌꯥꯔꯦ, ꯅꯨꯄꯤꯅꯁꯨ ꯃꯁꯥꯅ ꯃꯈꯣꯡꯅ ꯊꯣꯡꯅ ꯂꯥꯛꯄ ꯑꯗꯨꯗ ꯐꯅꯗꯨꯝ ꯐꯔꯦ ꯍꯥꯏꯅ ꯅꯤꯡꯊꯤꯕꯤꯕꯨ ꯂꯧꯁꯤꯟꯕꯤꯔꯦ꯫ ꯅꯤꯡꯊꯧꯅꯁꯨ ꯃꯈꯣꯏꯕꯨ ꯂꯧꯈꯠꯄꯤꯗꯨꯅ ꯑꯋꯣꯡ ꯑꯋꯣꯟ ꯃꯌꯥꯝ ꯑꯃ ꯇꯝꯗꯨꯅ ꯃꯅꯤꯃꯨꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ꯫